Now I'm from welcome to Jerry to channel base now from Jerry. This is 9:30 tare. Yang LB Hojere sama yang hapiro. Wan ngawaring hak sanasi. Agiti nece. Memang hanya karena dre. Net ngai ganti jamna. Yang net semua. The number you have dialed is currently busy. Please. Number you have dialed is currently busy. Please try later. आपके द्वारा डायल The number you have dialed is currently busy. The number you have dialed. Apa? Sinamahangalan nila view. Hello? Aiga? Aiga? Exactly. 선조들이 너 한번 얼마한테 선조들이 원래 하늘에 막 들어갈 거는 선조 ahoy. Ahoy. Mm. 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 Paine du suka idin. Paine du suka idin. 폰 तौबदो मासु नुमितो बिहादो इचादा सुरा लै हायबको
ꯑꯗꯣ ꯑꯩꯅ ꯈꯟꯕꯅ ꯁꯨꯝ ꯕꯤꯁꯣꯆꯟꯗ꯭ꯔꯗ ꯁꯤꯟꯅꯔꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯥꯅ ꯁꯨꯝ ꯄꯨꯖꯔꯁꯨꯅ ꯗꯨꯍꯥꯔꯗꯣ ꯑꯗꯨ ꯍꯥꯏꯒꯦ ꯇꯧꯏꯕ ꯑꯥꯎ ꯁꯣꯔꯥꯠꯀꯤꯗꯣ ꯑꯥ ꯃꯥꯅ ꯁꯨꯝ ꯁꯤꯟꯅꯔꯗꯤ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯁꯨ ꯀꯩꯅꯣ ꯁꯣꯝꯗ ꯑꯩꯒꯤꯗꯨꯁꯨ ꯐꯪꯗ꯭ꯔꯤꯑꯕ ꯀ꯭ꯔꯤꯁꯅꯄꯨꯔꯒꯤꯗꯣ ꯑꯗꯨꯒꯤꯅꯤ ꯑꯩ ꯆꯥꯛꯀ ꯆꯥꯗ꯭ꯔꯤꯅꯦ ꯑꯩꯒ ꯑꯩꯅ ꯀꯣꯛ ꯁꯥꯏꯁꯤꯗꯤ ꯈꯤꯇ ꯈꯔꯥꯛ ꯅꯠꯇꯦ ꯃꯤꯒꯤ ꯕꯥꯇꯣꯟ ꯑꯃ ꯀꯩꯅꯣ ꯇꯧ ꯑꯦꯗꯖꯁ ꯇꯧꯕ ꯍꯥꯏꯁꯤ ꯌꯥꯝ ꯂꯨꯈ꯭ꯔꯦꯕ ꯍꯥ ꯑꯥ ꯍꯣꯏ ꯍꯣꯏ ꯎꯝ ꯍꯣꯏ ꯈꯟꯅꯁꯦꯒ ꯑꯗꯨꯁꯨ ꯀꯩꯅꯣꯗ ꯑꯩꯁꯨ ꯃꯤꯗꯣ ꯐꯪ ꯍꯧꯖꯤꯛ ꯑꯥ ꯑꯦ ꯑꯩ ꯀꯩꯁꯨ ꯑꯩ ꯀꯩ ꯋꯥꯔꯧꯗꯣꯏꯅꯣ ꯑꯩꯗꯤ ꯌꯥꯝꯅ ꯇꯤꯡꯅ ꯆꯠꯆꯕ ꯃꯤꯁꯛ ꯑꯃꯅꯤꯀꯣ ꯑꯗꯣ ꯉꯁꯥꯏꯗꯨꯅ ꯍꯦꯛ ꯐꯣꯟ ꯇꯧꯔꯝ ꯇꯥꯔꯗꯤ ꯄꯣꯠꯁꯦ ꯐ꯭ꯔꯤꯗ ꯄꯨꯂꯞ ꯑꯣꯏꯔꯝꯒꯗꯕ ꯇꯤꯡꯉꯤ 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 ꯎꯝ ꯍꯣꯏ ꯌꯦꯒ ꯌꯦꯡ ꯈꯟꯅꯁꯤꯒ ꯎꯝ ꯍꯣꯏ ꯍꯣꯏꯒ ꯑꯥꯒ ꯑꯧ ꯑꯣ ꯍꯥꯏꯒꯦ ꯍꯥꯏꯒꯦ ꯍꯣꯏ ꯍꯣꯏꯒ ꯑꯣꯀꯦ ꯃꯌꯥꯝ ꯑꯁꯤꯅ ꯋꯥꯔꯧ ꯌꯥꯗꯦꯀꯣ ꯑꯩ ꯏꯃꯥꯔꯖꯦꯟꯁꯤ ꯐꯣꯟ ꯂꯥꯛꯄꯗ ꯇꯧꯕꯅꯤ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝꯕꯨ ꯃꯪꯒꯜ ꯅꯠꯇꯅ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯀꯤꯡꯒꯤ ꯀꯥꯟꯗ ꯊꯥꯡꯒꯠꯇ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯏꯗꯤ ꯕꯤꯖꯤ ꯍꯥꯏꯕ ꯇꯥꯕ ꯀꯩꯅꯣ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯁꯔꯃꯥ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯑꯅꯨꯁꯀꯥ ꯀꯨꯏꯟ ꯋꯥ ꯉꯁꯤꯗꯤ ꯗ ꯐꯥꯎꯅꯔꯦ ꯑꯩꯗꯤ ꯀꯨꯏꯔꯦꯅ ꯑꯦꯜ ꯕꯤ ꯊꯥꯕ ꯁꯔꯃ ꯊꯦꯡꯀ꯭ꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯪꯒꯜ ꯅꯠꯇ꯭ꯔꯒꯤ ꯑꯦꯜ ꯕꯤꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯃꯪꯒꯣꯜ ꯅꯠꯇꯅ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯑꯕꯅꯤꯅ ꯃꯌꯥꯝꯅ ꯂꯥꯏꯛ ꯃꯆꯥ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯨ ꯑꯁꯤ ꯋꯥꯐꯝꯗ ꯊꯝꯖꯒꯦ ꯆꯥꯛ ꯆꯥꯕꯤꯔꯕꯣ ꯏꯌꯥꯝꯕ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯃꯪꯂꯦꯝꯕ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯏꯆꯦ ꯂꯥꯛꯄꯤꯗꯕꯗ ꯃꯪꯒꯜꯕꯁꯨ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯂꯥꯛꯑꯕꯅꯤꯅꯀꯣ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯒꯦ ꯏꯌꯥꯝꯕ ꯅꯨꯡꯁꯤꯀꯥ ꯀꯨꯏꯟ ꯁꯔꯃ ꯑꯩ ꯀꯩꯗꯧꯅꯤ ꯑꯩꯒꯤ ꯗ꯭ꯌꯨꯇꯤꯗꯤ ꯀꯔꯤ ꯃꯌꯥꯝꯅ ꯏꯆꯤꯟ ꯏꯅꯥꯎ ꯍꯥꯏꯅ ꯈꯪꯉꯛꯄꯅꯤꯀꯣ ꯃꯗꯨꯒ ꯍꯥꯏꯅ ꯀꯩꯗꯧꯒꯅꯤ ꯑꯩꯗꯤ ꯅꯠ ꯁꯪꯀꯤꯔꯇꯟꯗ ꯀꯨꯝꯕ ꯀꯧꯕꯅꯤ ꯅꯠ ꯁꯪꯀꯤꯔꯇꯟꯒꯤ ꯑꯩꯒꯤ ꯕꯥꯔꯇꯟ ꯑꯂꯨꯕ ꯑꯃ ꯂꯥꯛꯄꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯋꯥꯔꯧ ꯌꯥꯗꯦ ꯅꯨꯡꯁꯥ ꯀꯨꯏꯟ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯑꯦꯜ ꯕꯤ ꯂꯥꯛꯄꯤꯗꯃꯛ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ ꯃꯥꯜꯂꯦ ꯏꯌꯥꯝꯕꯁꯦ ꯆꯤꯟꯗꯦ ꯆꯤꯟꯗꯦ ꯃꯪꯅꯦꯝꯕ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯌꯥꯝꯕꯗꯤ ꯅꯠꯇ ꯁꯪꯀ꯭ꯔꯤꯇꯟꯒꯤ ꯍꯩꯇꯕ ꯏꯁꯩ ꯁꯛꯄ ꯍꯥꯏꯕꯗꯨꯃ ꯀꯥꯕꯣꯛ ꯁꯥꯕꯣꯛ ꯑꯣꯏꯔꯨꯕ ꯀꯧꯕꯅꯤꯅ ꯀꯣ ꯃꯌꯥꯝꯒꯤ ꯁꯃꯥꯖꯀꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕꯁꯨ ꯇꯧꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯐꯣꯟ ꯊꯥꯡꯒꯠꯂꯨꯕꯅꯤ ꯀꯣꯃꯦꯟ ꯄꯥꯗꯗꯤ ꯃꯤ ꯂꯥꯛꯂꯔꯣꯏ ꯌꯦꯁ ꯆꯨꯝꯃꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯇꯥꯕꯤꯔꯝꯒꯅꯤ ꯑꯩꯅ ꯂꯥꯏꯞꯇ ꯂꯩꯅ ꯑꯩꯅ ꯐꯣꯟꯗ ꯁꯨꯔꯤꯕꯁꯨ ꯇꯥꯕꯤꯔꯝꯒꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯁꯨꯝ ꯂꯥꯛꯄꯤꯌꯨ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩꯅ ꯃꯣꯕꯥꯏꯜ ꯑꯦꯜ ꯕꯤꯗ ꯁꯨꯝ ꯃꯌꯥꯝꯗ ꯃꯥꯡꯉ ꯁꯨꯝ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯑꯩꯒꯤ ꯑꯂꯨꯕ ꯀꯣꯜ ꯑꯃ ꯂꯥꯛꯄꯗꯒꯤ ꯇꯧꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯨꯝ ꯀꯣꯃꯦꯟ ꯂꯥꯛꯄꯤꯌꯨ ꯑꯩ ꯄꯥꯖꯔꯛꯏ ꯃꯊꯪ ꯃꯊꯪ ꯂꯥꯛꯑꯕꯅꯤꯅ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯂꯥꯏꯛ ꯑꯃꯃꯝ ꯇꯧꯕꯤꯔꯝꯃꯨ ꯂꯥꯏꯛ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯅꯨꯁꯀꯥ ꯀꯨꯏꯟ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯏ ꯃꯪꯂꯦꯝꯕ ꯀꯔꯤ ꯃꯊꯦꯜ ꯆꯥꯏ ꯀꯣ ꯁꯔꯃ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯏ ꯍꯦꯜꯂꯣ ꯑꯅꯨꯁꯀꯥ ꯀꯨꯏꯟ ꯀꯔꯤ ꯍꯤꯟꯖꯥꯡ ꯗꯥꯗꯣ ꯁꯟꯖꯣꯏꯗꯤ ꯃꯤ ꯊꯥꯔꯅꯤꯅꯀꯣ ꯁꯣꯔꯥꯛꯀꯤꯗꯣ ꯃꯣꯏ ꯑꯇꯣꯞꯄ ꯁꯤꯟꯖꯔꯒꯦ ꯍꯥꯏꯌꯦ ꯃꯣꯏ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯑꯩꯅꯤ ꯑꯩꯈꯣꯏ ꯃꯧꯒꯤ ꯅꯝꯕꯔ ꯇꯧꯔꯛꯏꯅꯤ ꯑꯩ ꯃꯣꯕꯥꯏꯜꯗꯣ ꯑꯇꯣꯞꯄ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯇꯧꯔꯤꯕꯗꯨꯅꯅꯤ
아, 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 강해들아, 강렬로 바꿔. 아, 강렬로. 오케이, 따로 담아게. Thank you, Unuska Queen, Yamba, Jarabu, Equidi, Mayang Tumasai, Mangleman, Yamba, Equidi, Nganu, Taure, City, okay, right? Yes, adubu Tagatsari in Manglemba, Takalambam, Akoi, Kari Haitare, adubu Nangi, Yang Matense, Kari Mundi, Haning Mani, adubu, Life the Lapanina, I. Ichinaw mayam da hajaroge masi aise yamna kaino na khangjiba tare ichinaw mayam thank you very much thagachari manglem basu adom gi hinjang dusu thagachari dadi yamba chakchara bro ekhudi mayan thungba chai queen ai chadri ai di chakche pung 10 dai chai ko charage tawri haijile live tharaga charage tawri haijile live tharaga charage tawri haijale live tharaga haiba meaning che karino manglemba akoi dum nang je nang meaning che karino haijalega live tharaga haiba wafum che karino dang singdok piro iyamba blue pinu अनुजा कोइन वरौ जाते आई लाइव था से आई नेट से कितंग प्रॉब्लम होबना ब्लू पीबा से जाते खंगबा अदुना आइना हजिक लाइव था से नेट से जाम नुंगाइते खमरा अदुना नि एनी लाकपिबा चैनल लाकपिबा सिना मैम पुरमक अखोगी अनुष्का कोइन आइ चंगैबा माय चैनल बुसु सिना मैम सपोर्ट टोबियु को लाइक टोबियु हाइबसे आई थमजगे अखोई सिनाव मसेन मतनी ko support min si yamba kasar kadai gino ado manglemba takhalambam charaga tawri haijalaga live tharaga haiba pham se karino afam domda singdok piro aina haipa taraga di nangi war se chana daba jaruga haijalaga live tharaga haiba pham se amda singdok piro manglemba Namas koro yamba kasar kodai kino koro ai kasar ba sandi gi awang thangda leba khungang am gini khak marai ba khundu gini aduga khun koro na karam kari lam gino yamba aina hajabadi kolwari sana kido ai gi phone ke ba udre chaga tawri mogi phone le torok pani aja maduda yang mane cuma itu budi aji kayak ada semua kerana ada tak ada matang mama leba kayak ada important gi call melak petar di agi phone juga isu ngasi nusirba sinau miamga wari sanariba matam siga aina call receive to sun betar kita ବ୍ୟବହାର sikai gedra haidana waru lamda thamaga aina sum thonja bani waru bibajate sinau miam ko हाइबदि अदुम वहाइमा हाइदब तारगदि मीना करी खंग मी अमगी कोल अमा लाए हारगा हेक्ता आइना रिमूव तोगा थंबसिजु व्यवहार डिसिप्लिन जाउदबराइ खली अखोइना ngasi समाज की सेवा अमा तोबो कोबने आइगी फोन से ngasi नुसिरबा सिनाव म्यामगो एलबी लाइव ता सानाबा से माइ आइगी चैनल से लाइव टेलीकास्ट ता सानारा हारगा आइना ममन चंगबा यूट्यूबर चैनल सिनाव म्याम लापिरे हारगा आइ फोन बैक आइ चैनल बैक तौरे हारगा तोपमगी आइगी इमरजेंसी कॉल रिसीव तौबसु खितंग व्यवहार जाउदबराइना खंजरे हारगा अमरोमदा थम्मगा आइना सुम हाइजबनी अदुगो मंगलेमा तखेलमा हानिंगाइ जन थागचरी को yamba kasar ko dai gino kuno ISC koro ISC kasar akhodi post office bus kani pe aduna bus kani pakpane ado hoji directly akhoi khunda direct post office ko khunni adu matamgi mayang mi chana ki ba address ki government record ki matunga bus kani ka mara haiba khundu gini ado corona kari lamgino mani ai phone charge tore mogi phone da torok pani
ꯍꯥꯏꯗꯣ ꯃꯅꯦ ꯐꯣꯟꯕꯨꯗꯤ ꯑꯩꯒꯤ ꯃꯧꯗꯨꯒꯤ ꯇꯧꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯕ꯭ꯂꯨ ꯄꯤꯗꯦ ꯀꯥꯏꯅ ꯃꯁꯤꯗꯤ ꯋꯥꯔꯧꯕꯤꯅꯨꯒꯅꯨ ꯀꯩꯅ ꯑꯩꯅ ꯂꯩ ꯃꯐꯝꯁꯦ ꯉꯁꯤꯇ ꯅꯠꯇꯦ ꯑꯍꯥꯟꯕ ꯀꯌꯥ ꯑꯃ ꯑꯩ ꯂꯥꯏꯚ ꯊꯥꯖꯕꯗꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯑꯩ ꯁꯦꯡꯗꯣꯛꯆꯈꯤ ꯑꯩꯅ ꯂꯩ ꯃꯐꯝꯁꯦ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩ ꯕ꯭ꯂꯨ ꯄꯤꯕ ꯉꯝꯖꯗꯦ ꯀꯣ ꯕ꯭ꯂꯨ ꯄꯤꯔꯒꯗ ꯀꯩꯅꯣ ꯅꯠꯇꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯩꯅ ꯃꯌꯥꯝꯗ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯍꯥꯏꯖꯔꯤ ꯃꯁꯤ ꯆꯦꯅꯦꯜꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯆꯪꯕꯤꯔꯛꯏꯕꯁꯦ ꯀꯅꯥꯅꯣ ꯆꯪꯉꯛꯏꯁꯦ ꯀꯔꯝꯕ ꯌꯨꯇ꯭ꯌꯨꯕꯔ ꯆꯪꯉꯛꯏꯕꯅꯣ ꯍꯥꯏꯕꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯎꯔꯤꯃꯤ ꯈꯪꯉꯤꯃꯤꯀꯣ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯉꯁꯤꯐꯥꯎ ꯃꯩꯇꯩ ꯃꯆꯥ ꯌꯨꯇ꯭ꯌꯨꯕꯔ ꯆꯦꯅꯦꯜ ꯆꯪꯉꯛꯄꯗ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯂꯩꯇꯦ ꯑꯩ ꯂꯥꯏꯛ ꯇꯧꯗꯕ ꯂꯩꯇꯦ ꯁꯕꯁꯀ꯭ꯔꯥꯏꯕꯁꯤ ꯑꯦꯅꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯩ ꯁꯣꯝꯅ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯔꯤꯀꯣ ꯑꯩꯉꯣꯟꯗ ꯇꯧꯕꯤꯗꯕ ꯃꯗꯨ ꯑꯩ ꯀꯩꯁꯨ ꯌꯥꯝ ꯈꯜꯂꯨꯗꯦ ꯀꯣ ꯑꯩꯉꯣꯟꯗ ꯃꯤꯅ ꯇꯧꯕꯤꯔꯛꯄ ꯇꯧꯕꯤꯔꯛꯇꯕ ꯑꯩ ꯃꯗꯨ ꯂꯥꯟꯅ ꯈꯜꯂꯨꯗꯦ ꯑꯩꯉꯣꯟꯗ ꯇꯧꯔꯛꯇꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦ ꯃꯗꯨ ꯑꯩ ꯉꯁꯤꯐꯥꯎ ꯃꯌꯥꯝꯗ ꯑꯩ ꯍꯥꯏꯗꯣꯛꯇꯦ ꯀꯩꯒꯤꯅꯣ ꯃꯗꯨ ꯍꯥꯏꯕ ꯍꯧꯅꯗꯦ ꯀꯣ ꯍꯣꯏ ꯃꯥ ꯀꯥꯎꯗꯅ ꯑꯩꯉꯣꯟꯗ ꯕꯦꯛ ꯇꯧꯔꯝꯗꯕ ꯌꯥꯏ ꯀꯣ ꯑꯩꯕꯨ ꯈꯪꯅ ꯀꯥꯎꯗꯅ ꯇꯧꯗꯕꯁꯨ ꯌꯥꯏ ꯃꯤꯑꯣꯏꯕꯒꯤ ꯑꯀꯥꯎꯕ ꯍꯥꯏꯁꯦ ꯀꯣ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯦꯅꯤ ꯆꯦꯅꯦꯜꯗ ꯅꯣꯡꯃ ꯃꯇꯨꯡꯗ ꯏꯅꯥꯎ ꯎꯅꯕ ꯃꯇꯝꯗ ꯑꯩ ꯆꯦꯅꯦꯜꯗ ꯎꯕ ꯐꯪꯒꯅꯤ ꯑꯩ ꯃꯤ ꯑꯃꯒꯤ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯂꯩꯇꯦ ꯑꯩ ꯂꯣꯏꯅ ꯁꯞ ꯇꯧꯔꯤ ꯀꯣ ꯀꯅꯥꯒꯨꯝꯕ ꯅꯧꯅ ꯆꯪꯉꯛꯄ ꯆꯦꯅꯦꯜꯁꯨ ꯈꯔ ꯁꯤꯅꯤꯌꯔ ꯑꯣꯏꯕ ꯀꯥꯡꯕꯨꯁꯤꯅ ꯖꯨꯅꯤꯌꯔꯗꯨꯁꯨ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩ ꯑꯁꯤ ꯈꯟꯖꯩ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯆꯨꯝꯃꯤ ꯏꯌꯥꯝꯕ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯃꯪꯂꯦꯝꯕꯕꯨ ꯑꯌꯥꯝꯕꯅ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯆꯨꯝꯃꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ ꯉꯁꯤ ꯀꯣꯃꯦꯟ ꯏꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯋꯥꯔꯗ ꯑꯃꯗ ꯈꯤꯇꯪ ꯃꯤꯒꯤ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯈꯤꯕ ꯇꯥꯔꯒꯗꯤ ꯋꯥꯁꯦ ꯃꯥꯅ ꯍꯪꯉꯛꯏꯕ ꯋꯥꯍꯪꯗꯨꯒ ꯆꯥꯟꯅꯈꯤꯗ ꯇꯥꯔꯒꯗꯤ ꯃꯤꯗꯨꯁꯨ ꯂꯥꯟꯅ ꯂꯧꯈꯤꯕ ꯌꯥꯏꯀꯣ ꯃꯗꯨꯅ ꯑꯩꯅ ꯏꯅꯥꯎꯗ ꯍꯪꯖꯕꯅꯤ ꯏꯅꯥꯎ ꯃꯪꯂꯦꯝꯕꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗ ꯊꯥꯒꯠꯆꯔꯤ ꯆꯨꯝꯃꯤ ꯏꯌꯥꯝꯕ ꯊꯦꯡꯀ꯭ꯌꯨ ꯀꯨꯏꯟ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯀꯣ ꯂꯣꯡ ꯚꯤꯗꯤꯑꯣꯗꯁꯨ ꯁꯣꯔꯠꯇꯗꯤ ꯍꯥꯏꯖꯗ꯭ꯔꯦꯀꯣ ꯂꯣꯡ ꯚꯤꯗꯤꯑꯣꯗ ꯂꯥꯏꯚꯇ ꯑꯩ ꯃꯌꯥꯝꯗ ꯑꯩ ꯌꯥꯝꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯑꯩꯁꯨ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯍꯥꯏꯕꯁꯤ ꯌꯥꯝ ꯐꯖꯩꯀꯣ ꯃꯤꯅ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯒꯦꯔꯥ ꯌꯦꯡꯕꯤꯔꯣꯏꯔꯥ ꯃꯤꯀꯨꯞ ꯑꯃ ꯁꯪꯉꯒ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯃꯁꯤꯁꯨ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯀꯣ ꯑꯗꯨꯅ ꯃꯩꯇꯩ ꯃꯆꯥꯕꯨ ꯑꯣꯏꯔꯕꯗꯤ ꯆꯦꯅꯦꯜ ꯂꯥꯛꯄꯤꯕ ꯇꯥꯔꯒꯗꯤ ꯖꯤꯅꯤꯌꯔ ꯁꯤꯅꯤꯌꯔ ꯍꯥꯏꯕ ꯈꯥꯏꯕꯤꯒꯅꯨ ꯖꯤꯅꯤꯌꯔꯗꯨꯁꯨ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯒꯗꯕꯅꯤ ꯁꯤꯅꯤꯌꯔꯗꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯒꯗꯕꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯔꯣꯜ ꯑꯃꯗꯤ ꯂꯩꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯈꯪꯕꯤꯔꯛꯄꯅꯤꯀꯣ ꯑꯩꯗꯤ ꯃꯗꯨꯒꯤ ꯊꯃꯣꯏꯗꯣ ꯆꯦꯟꯗꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛ ꯊꯥꯒꯠꯆꯔꯤ ꯑꯩ ꯄꯂꯥꯏꯕꯣꯟꯗꯒꯤꯅꯤ ꯏꯌꯥꯝꯕ ꯑꯩ ꯈꯪꯉꯝꯒꯅꯤ ꯅꯪ ꯆꯦꯅꯦꯜ ꯅꯧꯅ ꯄꯥꯏꯔꯤꯕ꯭ꯔꯥ ꯀꯣꯔꯧ ꯀꯩꯒꯨꯝꯕ ꯆꯦꯅꯦꯜ ꯀꯣꯔꯧꯅ ꯅꯧꯅ ꯆꯦꯅꯦꯜ ꯄꯂꯥꯏꯕꯣꯟ ꯑꯣꯏꯇꯥꯔꯗꯤ ꯇꯥꯃꯒꯣꯟ ꯈꯪꯉꯝꯒꯅꯤꯅ ꯀꯣꯔꯧꯅ ꯅꯧꯅ ꯆꯦꯅꯦꯜ ꯄꯥꯏꯕ ꯇꯥꯔꯒꯗꯤ ꯇꯥꯃꯒꯣꯟꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯆꯦꯅꯦꯜꯁꯦ ꯌꯨꯁ ꯇꯧꯔꯝꯕ ꯇꯥꯔꯒꯗꯤ ꯇꯥꯃꯒꯣꯟꯗ ꯀꯣꯃꯦꯟ ꯃꯆꯥ ꯑꯃ ꯊꯝꯕꯤꯔꯝꯃꯨ ꯇꯥꯃꯒꯣꯟ ꯁꯣꯏꯗꯅ ꯑꯩ ꯀꯣꯃꯦꯟ ꯕꯦꯛ ꯇꯧꯖꯔꯛꯀꯦ ꯏꯅꯥꯎꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯀꯣꯔꯧ ꯀꯣ ꯅꯪꯅ ꯄꯂꯥꯏꯕꯣꯟꯒꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯀꯥ ꯃꯪꯒꯣꯟ ꯈꯪꯉꯝꯒꯅꯤ ꯏꯌꯥꯝꯕ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤ ꯑꯣ ꯃꯪꯂꯦꯝꯕ ꯀꯔꯤ ꯍꯥꯏꯅꯤ ꯅꯌꯥꯝꯕꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯩ ꯍꯟꯗꯛꯁꯦ ꯂꯣꯛ ꯇꯧꯗꯅ ꯈꯅꯥꯎꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛꯀ ꯇꯧꯖꯗꯦꯗ ꯏꯅꯥꯎ ꯃꯪꯂꯦꯝꯕ ꯑꯩ ꯕꯤꯖꯤꯅꯦꯁ ꯀꯩꯁꯨ ꯇꯧꯖꯗꯦꯀꯣ ꯑꯍꯜ ꯂꯃꯟꯅ ꯇꯧꯅꯔꯝꯕ ꯃꯩꯇꯩ ꯒꯧꯔ ꯁꯝꯄ꯭ꯔꯗꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯁꯦ ꯑꯇꯣꯞꯄ ꯀꯥꯡꯕꯨ ꯑꯃꯅ ꯑꯩꯈꯣꯏꯁꯦ ꯍꯤꯟꯗꯨ ꯀꯥꯏꯅ ꯍꯥꯏ ꯑꯗꯨꯒ ꯑꯩꯗꯤ ꯃꯩꯇꯩ ꯒꯧꯔ ꯁꯝꯄ꯭ꯔꯗꯥꯏꯅ ꯍꯥꯏꯖꯔꯒꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯒꯧꯔ ꯁꯝꯄ꯭ꯔꯗꯥꯏꯒꯤ ꯑꯩꯈꯣꯏꯗꯤ ꯅꯤꯡꯊꯧꯒꯤ ꯃꯈꯥꯗ ꯄꯥꯜꯂꯛꯄ ꯅꯤꯡꯊꯧꯒꯤ ꯑꯣꯔꯗꯔ ꯏꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯃꯛꯁꯨ ꯑꯩ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯏꯄꯥ ꯏꯄꯨꯅ ꯇꯧꯅꯔꯝꯕ ꯑꯩꯈꯣꯏ ꯒꯧꯔꯒꯤ ꯅꯠꯇ ꯁꯪꯀ꯭ꯔꯤꯇꯟꯒꯤ ꯏꯁꯩ ꯁꯛꯄ ꯍꯥꯏꯕꯗꯤ ꯏꯁꯩ ꯁꯛꯄꯁꯨ ꯄꯨꯔꯥ ꯏꯁꯩ ꯁꯛꯄ ꯅꯠꯇꯦꯀꯣ ꯀꯕꯣꯛ ꯁꯥꯕꯣꯛ ꯑꯣꯖꯥꯁꯤꯡꯒꯤ ꯊꯧꯒꯜ ꯇꯧꯖꯕ ꯇꯨꯡ ꯏꯟꯅ ꯆꯠꯆꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯪꯂꯦꯝꯕ ꯑꯣꯖꯥꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯄ꯭ꯂꯤꯖ ꯁꯟꯖꯣꯏ ꯊꯧꯗꯥꯝ ꯀꯔꯤ ꯂꯝꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯉꯁꯤ ꯑꯍꯥꯟꯕ ꯃꯥꯜꯂꯤ ꯑꯍꯥꯟꯕꯁꯨ ꯂꯥꯛꯑꯝꯕ ꯌꯥꯏ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯀꯥꯎꯈꯤꯗꯅ ꯁꯣꯏꯈꯤꯗꯅ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯟꯖꯣꯏ ꯎꯖꯕꯗꯗꯤ ꯉꯁꯤ ꯑꯍꯥꯟꯕ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯂꯥꯛꯄꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯩ ꯁꯟꯖꯣꯏ ꯊꯧꯗꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯑꯁꯣꯝ ꯆꯦꯅꯦꯜ ꯄꯥꯏꯕꯤꯕ꯭ꯔꯥ ꯑꯁꯣꯝꯅ ꯆꯦꯅꯦꯜ ꯄꯥꯏꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯩꯇꯩ ꯃꯆꯥ ꯑꯩꯈꯣꯏ ꯃꯁꯦꯟꯇꯅꯤ ꯈꯟꯕꯤꯔꯦ ꯍꯥꯏꯔꯒ ꯁꯞꯄꯣꯔꯠ ꯂꯥꯏꯛ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯒ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ
ꯀꯩꯒꯨꯝꯕ ꯆꯦꯅꯦꯜ ꯄꯥꯏꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯊꯝꯖꯒꯦ ꯊꯧꯗꯥꯝꯗ ꯑꯗꯨꯒ ꯊꯧꯗꯥꯝꯅ ꯀꯔꯤꯒꯨꯝꯕ ꯆꯦꯅꯦꯜ ꯄꯥꯏꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯄꯥꯏꯕꯤꯔꯝꯗꯕ ꯇꯥꯔꯒꯁꯨ ꯆꯦꯅꯦꯜ ꯄꯥꯏꯕꯤꯌꯨ ꯌꯨꯇꯨꯕꯔ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯖꯔꯤꯕ ꯁꯦ ꯃꯁꯤ ꯃꯦꯗꯤꯌꯥꯅꯤꯀꯣ ꯇꯨꯡꯒꯤ ꯂꯝꯕꯤꯗ ꯑꯩꯒꯤ ꯂꯦꯛꯆꯔ ꯂꯩꯍꯧꯅꯕ ꯑꯩꯒꯤ ꯔꯦꯀꯣꯔꯠ ꯑꯩꯒꯤ ꯍꯌꯦꯡ ꯇꯨꯡ ꯆꯠꯄ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯪꯒꯣꯜ ꯏꯁꯩ ꯁꯛꯄꯗꯣ ꯌꯨꯇꯨꯕꯔ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕ ꯋꯥꯔꯜ ꯑꯃꯁꯛ ꯈꯪꯕꯗꯣ ꯃꯗꯨꯅꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕꯁꯦ ꯁꯟꯖꯣꯏ ꯊꯧꯗꯥꯝ ꯑꯩ ꯀꯁꯥꯔꯒꯤꯅꯤ ꯑꯁꯣꯝ ꯀꯔꯤ ꯂꯝꯒꯤꯅꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯀꯣꯔꯧ ꯑꯣꯀꯦ ꯏꯌꯥꯝꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯇꯧꯁꯤꯟꯖꯔꯦ ꯊꯦꯡꯀ꯭ꯌꯨ ꯀꯣꯔꯧꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯀꯣꯔꯧꯅ ꯀꯔꯤꯒꯨꯝꯕ ꯆꯦꯅꯦꯜ ꯄꯥꯏꯔꯝꯕ ꯇꯥꯔꯒꯗꯤ ꯇꯥ ꯃꯪꯒꯣꯜꯅꯇꯒꯤ ꯆꯦꯅꯦꯜ ꯑꯁꯤꯒ ꯅꯪ ꯀꯣꯃꯦꯟ ꯑꯃ ꯊꯝꯕꯤꯔꯝꯃꯨ ꯁꯣꯏꯗꯅ ꯑꯌꯥꯝꯕ ꯏꯅꯥꯎꯕꯨ ꯃꯇꯦꯡ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯏꯁꯩ ꯌꯥꯝꯅ ꯍꯩꯔꯝꯗꯧ ꯃꯥꯜꯂꯦ ꯏꯌꯥꯝꯕꯁꯦ ꯅꯣꯡꯃ ꯇꯥꯕ ꯇꯥꯔꯦ ꯃꯪꯂꯦꯝꯕ ꯅꯌꯥꯝꯕ ꯏꯁꯩ ꯑꯗꯨ ꯌꯥꯝꯅ ꯍꯩꯖꯕ ꯅꯠꯆꯗꯦꯗ ꯁꯨꯝ ꯃꯌꯥꯝꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯇꯨꯡ ꯏꯜꯂꯒꯀꯣ ꯈꯤꯇꯪ ꯈꯤꯇꯪ ꯁꯨꯝ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯆꯠꯆꯕ ꯃꯤꯁꯛ ꯑꯃꯅꯤ ꯏꯁꯩ ꯁꯛꯄ ꯑꯣꯖꯥꯔꯦ ꯅꯠꯇꯦ ꯃꯪꯂꯦꯝꯕ ꯑꯣꯖꯥꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯄ꯭ꯂꯤꯖ ꯁꯟꯖꯣꯏ ꯊꯧꯗꯥꯝ ꯅꯝꯕꯔ ꯄꯤꯖꯔꯛꯀꯦ ꯑꯁꯣꯝ ꯀꯔꯤ ꯂꯝꯒꯤꯅꯣ ꯀꯗꯥꯏꯒꯤꯅꯣ ꯊꯧꯗꯥꯝ ꯑꯁꯤ ꯀꯔꯤ ꯂꯝꯒꯤꯅꯣ ꯑꯗꯨꯒ ꯑꯁꯣꯝ ꯑꯝꯇꯪ ꯑꯁꯣꯝꯒꯤ ꯄꯥꯎꯈꯨꯝꯗꯪ ꯄꯤꯕꯤꯔꯛꯎ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎ ꯅꯝꯕꯔ ꯀꯣꯟꯇꯦꯛ ꯅꯝꯕꯔꯁꯨ ꯁꯨꯝ ꯄꯤꯅꯁꯤ ꯀꯣ ꯑꯣꯀꯦ ꯏꯌꯥꯝꯕ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯖꯔꯦ ꯏꯁꯩ ꯌꯥꯝꯅ ꯍꯩꯔꯗꯧ ꯃꯥꯜꯂꯦ ꯃꯪꯂꯦꯝꯕ ꯅꯌꯥꯝꯕ ꯏꯁꯩ ꯍꯩꯇꯦ ꯑꯩꯈꯣꯏ ꯃꯪꯂꯦꯝꯕ ꯀꯩ ꯂꯝꯒꯤꯅꯣ ꯑꯝꯇꯪꯗꯤ ꯍꯥꯏꯕꯤꯔꯝꯃꯨꯀꯣ ꯃꯪꯂꯦꯝꯕ ꯑꯩꯁꯨ ꯈꯪꯖꯍꯧꯒꯦ ꯑꯌꯥꯝꯕꯗꯤ ꯀꯁꯥꯔ ꯕꯁꯀꯥꯟꯗꯤ ꯀꯥꯛꯃꯔꯥ ꯍꯥꯏꯕ ꯈꯨꯟꯗꯨꯒꯤꯅꯤꯀꯣ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯀꯣꯔꯧ ꯑꯃꯁꯨꯡ ꯃꯪꯂꯦꯝꯕ ꯁꯟꯖꯣꯏ ꯊꯧꯗꯥꯝ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯈꯨꯝꯕꯤꯔꯧ ꯅꯨꯡꯁꯤꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯚꯁꯤꯒ ꯆꯪꯕꯤꯔꯕꯅꯤꯅꯀꯣ ꯊꯧꯗꯥꯝ ꯀꯩ ꯂꯝꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩꯗꯤ ꯋꯥꯡꯖꯩꯗꯒꯤꯅꯦ ꯑꯣ ꯃꯅꯤꯄꯨꯔꯗꯒꯤ ꯏꯁ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯃꯪꯂꯦꯝꯕ ꯇꯈꯦꯜꯂꯝꯕꯝꯕꯨ ꯑꯁꯣꯝ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯄꯥꯛꯀꯤ ꯇꯥꯔꯤꯕ ꯑꯋꯥꯕ ꯗꯁꯥ ꯑꯁꯤ ꯀꯔꯝꯕ ꯀꯟꯗꯤꯁꯟꯗ ꯂꯩꯔꯤꯕ ꯑꯅꯤꯁꯨꯕꯗ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯏꯆꯥꯎꯁꯤ ꯑꯩꯈꯣꯏꯅ ꯅ꯭ꯌꯨꯁꯇ ꯎꯖꯕꯗ ꯃꯅꯤꯄꯨꯔ ꯏꯁꯤꯡ ꯏꯆꯥꯎ ꯌꯥꯝ ꯆꯥꯎꯔꯦ ꯀꯣ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯑꯗꯣ ꯀꯁꯥꯔ ꯂꯝꯗꯁꯨ ꯏꯁꯤꯡ ꯏꯆꯥꯎ ꯌꯥꯝ ꯊꯣꯛꯑꯦ ꯀꯔꯝ ꯇꯧꯔꯤꯕ ꯑꯣꯖꯥ ꯕꯦꯡꯒ꯭ꯂꯣꯔꯗꯒꯤꯅꯦ ꯑꯣ ꯏꯁ ꯁꯟꯖꯣꯏ ꯊꯧꯗꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯕꯦꯡꯒ꯭ꯂꯣꯔꯗ ꯑꯣꯖꯥ ꯕꯦꯡꯒ꯭ꯂꯣꯔꯗꯒꯤꯅꯤ ꯕꯦꯡꯒ꯭ꯂꯣꯔꯁꯤ ꯖꯣꯕ ꯇꯧꯕꯅꯤꯀꯣ ꯑꯗꯣ ꯂꯩꯐꯝꯅ ꯀꯔꯤ ꯂꯝꯒꯤꯅꯣ ꯑꯁꯣꯝꯒꯤ ꯂꯩꯐꯝ ꯄꯣꯛꯐꯝ ꯈꯨꯟꯒꯤ ꯃꯃꯤꯡ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯁꯟꯖꯣꯏ ꯊꯧꯗꯥꯝꯕꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯁꯟꯖꯣꯏ ꯊꯧꯗꯥꯝꯅ ꯆꯦꯅꯦꯜ ꯄꯥꯏꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯅꯌꯥꯝꯕꯒꯤ ꯄꯤꯛꯂꯕ ꯃꯪꯒꯣꯜ ꯑꯇꯩ ꯆꯦꯅꯦꯜ ꯑꯁꯤꯒ ꯀꯣꯃꯦꯟ ꯃꯆꯥ ꯑꯃ ꯊꯝꯕꯤꯔꯝꯃꯨ ꯏꯅꯥꯎꯕꯨꯁꯨ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯕꯦꯅꯒꯥꯟꯗꯤ ꯄꯥꯔꯠ 1 ꯋꯥꯎ ꯋꯥꯎ ꯑꯗꯨꯗꯤ ꯑꯩ ꯏꯈꯨꯟꯒꯤꯅꯤꯅ ꯕꯦꯅꯒꯥꯟꯗꯤ ꯄꯥꯔꯠ 1 ꯃꯗꯨꯗꯤ ꯅꯌꯥꯝꯕ ꯃꯪꯒꯣꯜ ꯅꯠꯇꯅ ꯉꯥꯏꯗꯅ ꯆꯠꯄ ꯃꯐꯝꯅꯤ ꯀꯣ ꯑꯩꯈꯣꯏꯒꯤ OBCꯒꯤ ꯆꯤꯌꯥꯔꯃꯦꯟ ꯑꯣꯏꯔꯝꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯥꯟꯇ ꯑꯍꯟꯗꯨ ꯈꯪꯉꯤꯗꯅ ꯊꯧꯗꯥꯝ ꯏꯌꯥꯝꯕ ꯑꯣꯅꯔ ꯃꯅꯤꯄꯨꯔꯁꯦ ꯍꯟꯗꯛ ꯆꯍꯤꯁꯦ ꯑꯋꯥꯕ ꯑꯃ ꯄꯨꯇꯥꯔꯤꯉꯩꯗ ꯑꯋꯥꯕ ꯑꯃ ꯍꯥꯞꯆꯟꯕ ꯄ꯭ꯔꯖꯥꯁꯤꯡꯗ ꯋꯥꯅꯔꯦ ꯆꯨꯝꯃꯤ ꯃꯪꯂꯦꯝꯕ ꯑꯃꯨꯛ ꯅꯪꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯑꯃꯨꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯇꯥꯔꯤꯕ ꯑꯋꯥꯕꯁꯤ ꯑꯩꯈꯣꯏꯅ ꯀꯁꯥꯔ ꯏꯔꯝꯗꯝꯗ ꯂꯩꯕ ꯇꯥꯔꯒꯁꯨꯀꯣ ꯏꯃꯥ ꯂꯩꯄꯥꯛ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯏꯃꯥ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎ ꯁꯩꯗꯥꯟꯅꯔꯤ ꯑꯗꯣ ꯐꯥꯔꯁ ꯃꯅꯤꯄꯨꯔ ꯑꯍꯥꯟꯕ ꯊꯣꯛꯂꯛꯄ ꯂꯥꯜꯍꯧ ꯑꯁꯤꯗ ꯀꯣ ꯑꯌꯥꯝꯕꯁꯨ ꯌꯥꯝꯅ ꯍꯩꯖ ꯁꯤꯡꯖꯕ ꯃꯤꯁꯛ ꯅꯠꯆꯗꯦꯀꯣ ꯑꯩꯈꯣꯏꯁꯨ ꯏꯁꯥꯃꯛ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯃ ꯑꯣꯏꯖꯔꯤ ꯑꯩ ꯑꯁꯤ ꯃꯪꯂꯦꯝꯕꯒꯤ ꯑꯦꯗ꯭ꯔꯦꯁ ꯐꯖꯅ ꯐꯣꯡꯗꯣꯛꯄꯤꯔꯕꯅꯤꯅ ꯑꯩꯁꯨ ꯏꯅꯥꯎꯗ ꯍꯥꯏꯖꯒꯦ ꯑꯩꯁꯨ ꯀꯁꯥꯔ ꯍꯥꯏꯔꯤꯕ ꯀꯥꯛꯃꯔꯥꯏꯕ ꯈꯨꯡꯒꯪꯗꯨꯒꯤ ꯑꯩ ꯏꯁꯥꯃꯛ ꯀ꯭ꯂꯥꯕꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯃ ꯑꯣꯏꯖꯔꯤ ꯂꯣꯏꯅꯅ ꯑꯩ ꯃꯩꯔꯥꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃꯁꯨ ꯑꯣꯏꯖꯔꯤ ꯂꯣꯏꯅꯅ ꯑꯩ ꯀꯁꯥꯔꯒꯤ ꯏꯁꯩ ꯁꯛꯄ ꯐꯥꯎꯕꯗꯤ ꯅꯠꯆꯗꯦꯀꯣ ꯑꯣꯖꯥꯁꯤꯡꯒꯤ ꯃꯇꯨꯡꯗ ꯈꯖꯤꯛ ꯈꯖꯤꯛ ꯏꯟꯅꯔꯒ
ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯈꯔ ꯈꯔ ꯆꯠꯆꯕ ꯑꯃꯅꯤ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯇꯥꯔꯤꯕ ꯑꯋꯥꯕꯁꯦ ꯃꯪꯂꯦꯝꯕ ꯑꯩꯈꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯃꯨꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯄꯦꯟꯗꯕꯁꯤꯀꯣ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯈꯣꯏ ꯀꯦꯟꯗꯜ ꯃꯩꯔꯥ ꯆꯨꯗꯅ ꯃꯄꯨꯗ ꯊꯧꯅꯤꯖꯩ ꯏꯁꯣꯔꯗ ꯀꯠꯆꯩ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯠꯂꯤ ꯑꯉꯝꯕ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯇꯧꯈꯤ ꯃꯅꯤꯄꯨꯔꯗ ꯔꯤꯂꯤꯐ ꯀꯦꯝꯗ ꯆꯠꯇꯅ ꯃꯁꯤ ꯑꯩ ꯏꯅꯥꯎ ꯃꯪꯂꯦꯝꯕꯗ ꯁꯤꯡꯊꯥꯔꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯂꯥꯏꯐꯇ ꯋꯥꯔꯤ ꯁꯨꯅꯕꯅꯤ ꯀꯅꯥꯅ ꯍꯜꯂꯤꯕ ꯀꯅꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯍꯥꯏꯕꯗꯤ ꯉꯝꯖꯗ꯭ꯔꯦꯀꯣ ꯑꯗꯨꯕꯨ ꯂꯥꯏꯐꯇ ꯁꯨꯝ ꯁꯨꯅꯕꯅꯤ ꯁꯨꯝ ꯃꯤꯡ ꯑꯣꯏꯅ ꯄꯟꯅꯔꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯌꯥꯝꯅ ꯂꯨꯔꯕ ꯈꯣꯡꯐꯝꯅꯤ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯌꯥꯝꯅ ꯂꯩ ꯆꯍꯤ 3 ꯈꯨꯟꯗꯥꯛꯄ ꯀꯥꯏꯗꯅ ꯂꯩꯈꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯍꯟꯗꯛ ꯃꯅꯤꯄꯨꯔ ꯊꯣꯛꯏꯕꯁꯦ ꯑꯁꯤꯃꯛ ꯑꯣꯏꯅ ꯈꯜꯂꯦ ꯃꯅꯤꯄꯨꯔꯗ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯣꯏ ꯃꯃꯥꯡ ꯆꯠꯇ ꯇꯧꯔꯝꯕ ꯌꯥꯏꯀꯣ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯀꯨꯝꯁꯤꯅ ꯑꯍꯥꯟꯕꯅꯤ ꯂꯦꯟ ꯇꯥꯕꯗ ꯇꯥꯈꯤꯕ ꯗꯁꯥ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯄꯥꯛ ꯁꯅꯥ ꯂꯩꯄꯥꯛ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯁꯦ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯄ꯭ꯔꯖꯥꯒꯤ ꯀꯔꯝꯕ ꯑꯁꯣꯏꯕ ꯂꯩꯔꯕ ꯀꯔꯝꯕ ꯑꯀꯥꯏꯕ ꯂꯩꯔꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯈꯜꯂꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯁꯤꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯉꯁꯤꯐꯥꯎ ꯀꯅꯥꯒꯨꯝꯕ ꯃꯤꯡꯗꯣ ꯍꯨꯂꯥꯝꯕꯁꯦ ꯑꯩ ꯍꯥꯏꯖꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯁꯣꯝꯅ ꯁꯨꯝ ꯚꯥꯞ ꯇꯥꯕꯤꯒꯅꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯍꯧꯁꯦ ꯃꯥꯏꯀꯩ ꯑꯅꯤꯁꯦ ꯃꯥꯏꯀꯩ ꯑꯃꯗꯤꯀꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯖꯕꯗ ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ ꯃꯁꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯅ ꯂꯧꯗꯕ ꯃꯔꯝꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯀꯣ ꯃꯅꯨꯡꯗ ꯌꯥꯝꯅ ꯂꯨꯔꯕ ꯄꯣꯠꯁꯛ ꯑꯃꯈꯛꯇꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯦꯛꯇ ꯃꯈꯣꯏꯗ ꯈꯨꯠ ꯊꯥꯗꯕꯒꯤ ꯃꯔꯝꯁꯦ ꯈꯨꯠ ꯊꯥꯔꯨꯒ ꯑꯩꯈꯣꯏꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯥꯛꯀꯗꯕ ꯀꯩꯗꯧꯔꯣ ꯑꯩꯈꯣꯏꯅ ꯑꯁꯤ ꯍꯥꯏꯔꯨꯒ ꯀꯩ ꯑꯁꯣꯏꯕ ꯂꯥꯛꯀꯗꯒꯦ ꯍꯥꯏꯁꯦ ꯃꯈꯣꯏꯁꯨ ꯀꯩꯒꯨꯝꯕ ꯄ꯭ꯂꯥꯟ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯄꯥꯛꯇ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯣꯜꯂꯛꯀꯅꯤ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯔꯝꯕ ꯂꯩ ꯃꯩꯇꯩ ꯃꯩꯆꯧ 3 ꯁꯤꯈꯤꯒꯦ ꯍꯥꯏꯕꯁꯦ ꯍꯤꯁꯇ꯭ꯔꯤ ꯏꯇꯤꯍꯥꯁꯇ ꯍꯤꯡꯉꯤ ꯍꯥꯏꯕ ꯌꯥꯗꯕꯒꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯁꯣꯏꯗꯅ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯑꯩ ꯋꯥꯈꯜ ꯊꯥꯖꯩ ꯃꯩꯆꯧ 3 ꯀꯥꯏ ꯍꯥꯏꯕꯁꯦ ꯃꯩꯇꯩ ꯃꯩꯆꯧ 3ꯁꯦ ꯃꯈꯣꯏꯁꯦ ꯂꯥꯏꯅꯤ ꯃꯈꯣꯏꯁꯦ ꯏꯁꯣꯔꯅꯤ ꯎꯕꯗ ꯃꯩꯇꯩꯒꯤ ꯃꯤꯒꯤ ꯔꯨꯞ ꯎꯕꯅꯤ ꯂꯥꯏ ꯍꯥꯏꯕꯁꯦ ꯇꯥꯏꯕꯪꯒꯤ ꯔꯨꯞꯅꯤ ꯏꯄꯨꯗꯣꯞ ꯄꯥꯈꯪꯕꯒꯤ ꯔꯨꯞ ꯑꯁꯨꯃꯥꯏꯅ ꯃꯩꯆꯧ 3 ꯅꯣꯡꯃꯗꯤ ꯃꯩꯇꯩ ꯏꯃꯥ ꯂꯩꯄꯥꯛ ꯁꯅꯥ ꯂꯩꯄꯥꯛꯅ ꯑꯆꯨꯝꯕ ꯂꯝꯕꯤ ꯂꯥꯛꯄ ꯃꯇꯝꯗ ꯁꯣꯏꯗꯅ ꯕꯨꯡ ꯂꯥꯎꯅ ꯐꯥꯒꯠꯂꯒ ꯁꯥꯟꯇꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯩ ꯑꯗꯨꯒ ꯃꯁꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯪꯂꯦꯝꯕ ꯃꯈꯥꯗꯤ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯐꯥꯎꯁꯨ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯄꯥꯛꯇ ꯑꯩꯈꯣꯏ ꯍꯧꯖꯤꯛꯐꯥꯎꯁꯨ ꯀꯩꯅꯣ ꯇꯧꯕ ꯂꯦꯞꯆꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎꯁꯨ ꯑꯩꯈꯣꯏ ꯃꯇꯦꯡ ꯇꯧꯕ ꯂꯦꯞꯆꯗꯦ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯄꯥꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏ ꯊꯧꯅꯤꯕ ꯂꯦꯞꯇꯦ ꯃꯥꯏꯀꯩ ꯃꯐꯝꯗ ꯇꯥꯎꯟ ꯃꯅꯤꯄꯨꯔꯗꯁꯨ ꯃꯌꯥꯝ ꯎꯖꯩꯀꯣ ꯑꯗꯣ ꯀꯔꯤ ꯍꯥꯏꯅꯤ ꯀꯁꯥ ꯂꯝꯗ ꯈꯩ ꯇꯧꯕꯗ ꯑꯣꯕꯖꯦꯛꯁꯟ ꯂꯥꯛꯄ ꯃꯅꯤꯄꯨꯔꯗꯁꯨ ꯅꯣꯏ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤꯀꯣ ꯀꯥꯎꯁꯜꯂꯦ ꯐꯤꯂꯝ ꯑꯦꯛꯇꯔ ꯀꯌꯥꯒ ꯃꯩꯇꯩ ꯃꯤꯉꯣꯟꯒ ꯂꯨꯍꯣꯡꯉꯒ ꯇꯧꯈꯤꯕ ꯄꯥꯔꯇꯤꯒ ꯇꯧꯈꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯀꯔꯤ ꯍꯥꯏꯅꯤ ꯍꯧꯖꯤꯛꯃꯛꯁꯨ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦ ꯅꯍꯥꯟ ꯆꯠꯈꯤꯕ ꯇꯥꯔꯤꯛ ꯀꯌꯥꯅꯣ ꯑꯩ ꯀꯥꯎꯔꯦ ꯐꯦꯁꯕꯨꯛꯇ ꯏꯂꯦꯛꯁꯟ ꯃꯃꯥꯡꯗ ꯃꯩꯇꯩ ꯏꯆꯥꯒꯨꯝꯕ ꯏꯆꯥꯒꯨꯝꯕꯗꯨꯅ ꯄꯥꯕꯨꯡ ꯕꯤꯔꯦꯟ ꯄꯨꯄꯨ ꯕꯤꯔꯦꯟ ꯑꯩꯈꯣꯏꯕꯨ ꯀꯦꯝꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯣ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯔꯦ ꯀꯥꯏ ꯍꯥꯏꯔꯛꯄ ꯇꯥꯕꯗꯅꯦ ꯃꯌꯥꯝꯒꯤꯗꯤ ꯃꯤꯠꯇꯤ ꯄꯤꯔꯥꯡ ꯊꯤꯟꯊꯕ ꯈꯪꯍꯧꯗꯦꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯗꯨꯕꯨ ꯃꯪꯂꯦꯝꯕ ꯀꯔꯤꯝꯇ ꯈꯜꯂꯨꯒꯅꯣ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯏꯄꯨꯙꯧ ꯄꯥꯈꯪꯕꯅ ꯀꯣꯟꯕ ꯂꯝꯅꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯅ ꯀꯣꯟꯕ ꯂꯝꯅꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯋꯥꯔꯨꯕꯗꯣ ꯈꯪꯍꯧꯗꯅ ꯑꯋꯥꯕ ꯀꯣꯜꯂꯛꯀꯅꯤ ꯂꯥꯏꯖ ꯏꯁꯤꯡ ꯈꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯖꯩ ꯋꯥꯎ ꯔꯣꯃꯤꯇꯥ ꯂꯩꯃꯥ ꯗꯗꯥ ꯀꯁꯥꯗꯗꯤ ꯏꯁꯤꯡ ꯆꯥꯎꯕ꯭ꯔꯣ ꯆꯥꯎꯗꯕꯂꯣ ꯆꯥꯎꯏꯌꯦ ꯔꯣꯃꯤꯇꯥ
Lomita lima dada kasada di sing chau de blo chawe kasada su mangle mana kasar se yana nungam do male yamba nang haiba chumi kasar iramdam nungai ingi nungai nungsi chana le minai awaba su lei khanaba su lei awaba namu su lei adubu khoi kasada leiba isnau mayam se jamanung sijai kasada di tasing haijarabada thaina ipai puna chanaramba niti bebhar sajat thogalon hajibau kaidri ko chinjakta lachada chaba thakpa niti niyom kasadi hajimak su ko ngakna chalena haijaningi Romita lima thank you noi dum de sing chawra Romita Manipur de sing jam chawre Chumi Tamangol aina Pro tawjari Samrathan Pro tawjari thank you blue 아이기 블루 스컬 아웃 탱크 타겟자리 아두게디 로이레로나 아이기 ngasi기 LB다 라이브다 몽골한테 라이트 락비르바 시저바 이스노 미안 팜다 몽골한테나 노룽나 하이저리 아이가 ngасai 하이저기 팜도 그 메테이 마짤 오나 서포트 미너바 하이버세 하지 라이브 블루 스컬 아웃 블록 마시수 아이기 이나우니까 마시수 마얌나 누시비도나 ko khoi mai tei sinau amtani khanbiraga ai like subscriber support to view haiba se aina sinau phamda khut chu to tuna haijari mongol natana khoi sinau amtani oja gi number sha to bi kho sanjoy chenen pai bra hoi manglemba amatani da manglemba Manglema karim khaluno karim de waruno isole ibudo pakhangba leiri ibai bungo lainthau sidaba leiri soidana nomuta nomudi shanti lakani manipur sana leipak karim khalugano matam jogdon toburi matam ngayu haibani ai pai pun hairami honabale kono haibado maduni wo oja khoja lai oja bu khoramjari nanau mongolna inau bu chak charabra 오자 나나 짝짝들이 뿡따라 따레 마탐 저 짜라니 어코자 짝 차비르 브로자 어코자 그랑 라피드레 넷 잠누가이 테 오자 나나 우네 제 벌럼 담메세코 다다 아이코이기디 줌 마능다 이싱 짱에 잠나 와이 와우 로미타 그리 하이니 아와바 ngaiba haibasi machim nauni ko kasada su sing chawe ai khoi gi su ai gi jangan da change ko konthong mapan nei sing change ine khada haraga ne jena khai tar ko ko pali leipan hai tar ko wal adu ma khong change ado kaidoni ramita akhoi gi di isoda mapuda changjaba natana upai lete ising chaurok pa haiba sidi upai lete do ko kanada teng tharuni kanada hairuni mahakti tawning mira tawba ngamba isingni gaga imani ko manga chaurok ke haibada kanaju thingba ngamdi ko aduna awaba nungaiba haibase machimnauni aduna isora khoramu ko thun janga ishandaba kasardadi chaurba borak turen ka haibado modi khara mayeng tare borak ising mayeng taba tagadi akhogi leiba bosti khungangda leiba turen singja ising kra engali ko chakchare o oja kenyang chai chumni yamba aduni manglemba upai lete akhogi di mapuda thoni jaba mapuda changjaba natana upai lete ko aduna achumba chatpa afaba toba afaba ngangangba ipai puna charamba chijak chumna chajaba thakchaba asitana puna thaujalakani haiba khanjai akhoi maitai gidi jumda lain thau leimarin leibanina amang su tobu jati fataba chinjak thogolon tobu jati manglemba aduna khona chumna chappa ma change
Urumita kari hinjang chai. Ako oja masanta kari hinjang chabibano nga thonge. Oh, oja nga thonge. Ako oja nga thonge. Oja kari nga no. Tangon ising glass amatang lamake. Wow, thank you. Blue sky lamakta jani haiduna yam pele thagachari ne am lok khanau se lok paeba aduna nahan chakhiba tang kaya no ko Assam Lakhinagar gi dem sur pathagi gulaghat ki mi lamba ko moi thin chapada ai auto da nong yam chot khare aduna hoji khanau se nungai tare yamba live thabase pung kaya da thage manglemba ai live se hana thamde ko hoji aina nangna hangiba wahangsiga ko aina amtang mini amtang lobjage manglemba ai LB je tharamde ngasagi LB siga myam sina unabagi nungaiba awa nungai wai thanabje masigi nungai phokmudegi ko paubudegi aina LB se ai hana pung 10 da horami manglemba hojikti ai mapan makhai asigi 9:30 asigi hore manglemba LB se 그 이스라엘 매암 싱싱나 농시비드나 거 담고 하이번에 이세 응고 하이번에 담고 그 인양 짜이고 하는 번에 마시가 양 누가이자바 하이다래 먹래바 거 아기 아와바 누가이바 가톡바 아땅기 아기 와자루가수 나땅 누가이바 풍족자바 매암 수르 거 아베나우 싱아 에벤 베나우 싱아 마수 에이라에 벤토 जय कृष्णा बेंधो आई बेंधो मिंगो बसे नुगाइतेबो आइखोइदि होटेल दगी अथोंबा लेरे ओजा ओजाइसु इसिंग चंगबरा हाइसिबो अखो ओजा बेनाव सिंगा तामंगोन जय जय तामंगोन चक चारबो बेनाव अखोइदि होटेल लगी को जाइसु इसिंग चंगब्रा युमदा उनि चक्तिना मैम आई नेट से जारीबा खंगदे नेट सिबो मैम सिनाव लेदी को आई नेट से नुगाइ तो बांद्रे इसिंग चंगदे इसिंग चंगदे मसुंगा बेंधौ काउरब्रो बेंधौ काउदे ने जादंदा बनी कोरोना पलाइबोंगी थोंदो लोरे हे याम्बा याम्बनसु उबिरंगनी हो उरे आई उरे मसु नंग बेंधौ काउरो काउदे बेंधौ कदु कादुनो इसिंग चंगदे इसिंग चंगदे
ꯑꯩꯅ ꯍꯣꯏ ꯑꯣꯖꯥꯅ ꯃꯄꯥꯟꯗꯒꯤ ꯑꯣꯔꯗꯔ ꯇꯧꯔꯦ ꯑꯗꯨꯒ ꯁꯨꯝ ꯍꯪꯖꯕꯅꯤ ꯌꯥꯎꯔꯒꯗꯤꯀꯣ ꯋꯥꯎ ꯏꯇꯩꯃ ꯂꯥꯛꯑꯦ ꯏꯁꯤꯡ ꯆꯪꯗꯦ ꯋꯥꯎ ꯏꯇꯩꯃ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯒꯦ ꯑꯩ ꯑꯦꯜ ꯄꯤ ꯗꯤ ꯄꯨꯡ 8:30 ꯍꯧꯔꯦ ꯉꯁꯤꯀꯣ 이때만 그리 인장 짜 엄청 하이비요 베나우 싱아 따문골 하요 하우 베나우 그리 인장 짜게 이벤토 라에 마수 고 그래 벤토 이싱 짱바 파라보 이싱 짱이 뭐 좀다 이싱 맹 따라봐 벤토기 벤토 이싱 맹 따라보 ꯑꯩꯈꯣꯏ ꯕꯦꯟꯙꯧ ꯂꯩꯕꯤꯔꯤꯀꯣ ꯑꯩꯈꯣꯏ ꯏꯇꯩꯃ ꯂꯥꯏꯛ ꯇꯧꯕꯤꯔꯦ ꯊꯦꯡꯀ꯭ꯌꯨ ꯅꯪ ꯕꯦꯟꯙꯧ ꯂꯥꯛꯄꯗ ꯂꯨꯅ ꯇꯧꯗꯦ ꯀꯩ ꯋꯥꯅꯣ ꯕꯦꯟꯙꯧ ꯑꯩꯅ ꯂꯨꯅ ꯇꯧꯗꯅ ꯕꯦꯟꯙꯧ ꯍꯣ ꯕꯦꯟꯙꯧ ꯅꯨꯡꯁꯤꯕꯤ ꯅꯁꯨꯅ ꯉꯥꯏꯖꯔꯤ ꯕꯦꯟꯙꯧ 라오 라오 벤ധꯧ 나수나 삼나 부적이 꽈똑수 수리니 벤ധꯧ 꽈머떡 란적이 오 벤ധꯧ 농시비 와로 비누 벼 벤ധꯧ 벤더우 라오 라오는 수번고는 아이저리에 벤더우 이싱 짜오바 한다라보 이싱 짱이보 이싱 짜올보 벤더우 어느 거기 때문에 라이트 오브래 거기 때문에 그냥 짜게 엄청 쿰비로 벤더우 그냥 짜이 벤더우 벤더우 락비오 나수나 와로보 계실래지데 아이 벤더우 룬 떠우리에 아이기 벤더우는 락보다 쇼론 토근 떠우저게 꽉쿠덥 란저게 짝갑 란저게 콘디 퍼나 퍼리바 자네 오자 까다이데는 록 동드는 오자 짜우드레 오 시베노 옴 산티 옴 산티 옴 산티 옴 산티 베노 기레스 산티 옴 베노 기레스 शुभ शांति मंगल मंगलोयो मंगलोयो 이로 알루 мет바 오 이벤토지 이런 뭐가 알루 이런 것들이 하이드바 nga thong cha su irom ma chai hani nga thong cha su alu me li harakani ko 벤더우 이싱 짱들어보 벤더우 후이 성공 삭들어보 벤더우기 이롤리 알루 맷바 벤더우와 칼리잠 누가이때 그대로 벤더우 한누르 주와 누가이터블 레이브라네 한누르 디와 누가이터 그다음에 벤더우 그러기는 짜닝보다 짜거다보니 탕뭐 탁거다보니 시링뭐 칠거다보니 한누르 빠이도 벤더우는 하이버 쿠티 먹다 나 짜나 주미하면 세바 또도 미거리노 벤더우 मशू चक चारबो चाद्री बेंधो बेंधो चक चाद्री बेंधो चक चाद्री चारनी बेंधो बेंधो हुइनों चा काम चावरे बेंधो मशू मी मांगदा हाय नो Hi, bye-bye.
Thoi Moirang Them. Hi Baba, hi Papu. Thoi Moirang Them. Chắc chắn là bố. Puthou ningi, puthou leitro. Bendok puthou leitro. Thoi Moirang Them, thank you. Like tàu biramu, Thoi Moirang Them. Cái nhang chai. Puthou ningi, puthou leitro bendau. 자, 그럼 동그란 가보. 그리는 아직 또 있으나. 바바 짝짜래, 바바디. nga 짝짜라 보, 샤. 바바디 nga 짝짜라 봐. 능세 nga 짝이 하리 믿더라. 레이티 까지 기게. 그리는 아직 어디 있어. mấy thảo đưa rồi thôi mười ràng thêm sẽ có cả lá là khẳng định ấy gà làm phong rẽ thôi mười ràng thêm sẽ mười ràng thêm sẽ cái này cái nó ta cái đồng phu kia ra gà làm phong rẽ cái nào khai sinh hay biết đâu phong lớn mà bỏ mày làm gì nào ấy chắc chắc gì có không tra tả làm gì na 또 매am sina waru ade ko 매am waru suno suno chak chai na waru bibunu ko ai ta keteng teng thieng thieng cha budun cha je bani ko sino 매am thoi morang the baba chak chara baba ri nga chak chara bu cha ge tau ri ye like to bi mu ko sino 매am chak chak he ko मैम जी मुझसे रिपोर्ट नो चिनो मैम करी मथे नो बेंधौ nga싱 थोंबनी बेंधौ nga싱 थोंबा bên xin chào tôi 인지는 아파들어 근데 부도를 떼지 부도가 자기게 bên 부도가 자기게 부도가 자기게 아마 조금다 Sam giao ra mà số giao đi bên đâu ấy này chúng Sam lại khai lùa giao làm thế mà bên đâu giao làm thế ấy bên đâu thế này chạy mà phụ ta đi xuống đây có mấy cái thấu ra ấy bên đâu chứ giao bên khai lùa giao làm thế bên đâu ấy bên đâu chứ bên đâu bù thấu cái chạy kia bên đâu đi chạy bù thấu cái chạy kìa cô dẫn hai bác nhau xe nga thì phải thế nào bà mới chặt đi
ꯑꯣꯖꯥ ꯄꯥꯝꯗꯤ ꯄꯥꯝꯖꯕꯀꯣ ꯑꯣꯖꯥ ꯑꯗꯨꯕꯨ ꯀꯩꯗꯧ ꯂꯩꯇꯕꯅꯤ ꯂꯥꯏꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯕ ꯑꯗꯣ ꯉꯥꯃꯨꯛ ꯂꯩꯔꯒ ꯍꯨꯝꯅꯤ ꯃꯔꯤꯒ ꯆꯥꯖꯕ ꯖꯥꯠꯇꯨꯅꯤꯗ ꯑꯣꯖꯥ ꯑꯗꯨꯝ ꯃꯅꯝ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯑꯃꯅ ꯍꯤꯟꯖꯥꯡꯒ ꯂꯨꯞꯄ ꯂꯨꯞꯄ ꯆꯥꯏꯒ ꯍꯥꯏꯕꯗꯣ ꯑꯣꯖꯥ ꯑꯗꯨꯅꯤꯗ ꯑꯣꯖꯥ ꯑꯩ ꯉꯁꯤ ꯉꯥ ꯐꯥꯗꯦ ꯉꯁꯤ ꯉꯥ ꯐꯥꯕꯗ ꯋꯥꯔꯦ ꯕꯦꯟꯙꯧ ꯋꯥꯎ ꯕꯦꯟꯙꯧ ꯉꯥ ꯆꯤꯡꯉꯝꯕ꯭ꯔꯣ ꯁꯝ ꯌꯥꯎꯔꯨꯗ꯭ꯔꯦ ꯐꯨꯒꯗꯕꯅꯤꯀꯣ ꯌꯥꯔꯝꯃꯗꯤ ꯐꯨꯒꯗꯕꯅꯤꯀꯣ ꯍꯣꯏ ꯍꯣꯏ ꯕꯦꯟꯙꯧ ꯑꯗꯣ ꯕꯦꯟꯙꯧꯅ ꯆꯍꯤ 90 ꯏꯌꯥꯔ ꯁꯨꯔꯒ ꯍꯧꯖꯤꯛ ꯏꯟ ꯆꯤꯡ ꯉꯝꯃꯤꯕ ꯕꯦꯟꯙꯧ ꯕꯦꯟꯙꯧ ꯌꯥꯎꯔꯝꯗ꯭ꯔꯦ ꯕꯦꯟꯙꯧ ꯌꯥꯎꯔꯝꯗ꯭ꯔꯦ ꯕꯦꯟꯙꯧ ꯉꯥꯗꯤ ꯀꯌꯥꯝ ꯐꯥꯒꯦ ꯉꯥ ꯌꯥꯝ ꯐꯥꯕ꯭ꯔꯥ ꯕꯦꯟꯙꯧ ꯑꯩꯈꯣꯏ ꯑꯁꯤꯗꯗꯤ ꯅꯣꯡꯃ ꯂꯣꯏꯅ ꯆꯥꯅꯩ ꯍꯥꯏ ꯑꯩꯈꯣꯏ ꯑꯁꯤꯗꯗꯤ ꯅꯣꯡꯃ ꯂꯣꯏꯅ ꯆꯥꯅꯩ ꯍꯥꯏ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦ ꯚꯥꯞ ꯑꯃ ꯇꯥꯗꯦ ꯑꯩꯈꯣꯏ ꯑꯁꯤꯗꯗꯤ ꯅꯣꯡꯃ ꯂꯣꯏꯅ ꯆꯥꯅꯩ ꯍꯥꯏꯁꯦ ꯑꯃꯗꯨꯔ ꯈꯪꯗꯦ ꯑꯩ ꯆꯤꯡꯕꯀ ꯉꯝꯗ꯭ꯔꯦ ꯍꯤꯞꯄꯒ ꯆꯤꯡꯉꯤ ꯑꯩ ꯕꯦꯟꯙꯧ ꯏꯟꯗ ꯍꯤꯞꯄꯒ ꯆꯤꯡꯉꯤꯔꯣ ꯕꯦꯟꯙꯧ ꯇꯜꯂꯦ ꯂꯥꯏ ꯉꯥꯒ ꯆꯥꯖꯔꯣꯏ ꯕꯦꯟꯙꯧꯅ ꯍꯤꯞꯄꯒ ꯏꯟ ꯆꯤꯡꯉꯗꯤ ꯕꯦꯟꯙꯧ ꯇꯜꯂꯦꯍꯦ ꯑꯩ ꯕꯦꯟꯙꯧꯗꯩ ꯉꯥ ꯇꯣꯛꯁꯨ ꯈꯔ ꯂꯧ ꯂꯥꯛꯀꯦ ꯉꯥꯅꯝ ꯈꯔ ꯂꯧ ꯂꯥꯛꯀꯦ ꯍꯥꯏꯁꯤꯗꯤ ꯕꯦꯟꯙꯧ ꯇꯜꯂꯦꯕꯣ ꯕꯦꯟꯙꯧꯅ ꯍꯤꯞꯄꯒ ꯆꯤꯡꯉꯗꯤ ꯄꯨꯙꯧꯅ ꯀꯃꯥꯏꯅ ꯏꯟꯗꯣ ꯉꯥꯛꯏ ꯍꯪꯒꯦꯟꯗꯣ ꯕꯦꯟꯙꯧ ꯕꯦꯟꯙꯧꯅ ꯍꯤꯞꯄꯒ ꯆꯤꯡꯉꯗꯤ ꯄꯨꯙꯧꯅ ꯍꯥꯡꯒꯦꯟꯗꯣ ꯀꯃꯥꯏ ꯄꯥꯏꯒꯦ ꯏꯟ ꯆꯤꯡꯕꯀ ꯉꯝꯗ꯭ꯔꯦ ꯍꯤꯞꯄꯒ ꯆꯤꯡꯉꯦ ꯉꯥ ꯑꯃꯨꯛꯇ ꯂꯣꯏꯅ ꯊꯣꯡꯉꯒ ꯆꯥꯅꯩ ꯍꯥꯏꯕ ꯑꯣꯀꯦ ꯑꯣ ꯑꯣꯖꯥ ꯍꯣꯏ ꯑꯣꯖꯥ ꯍꯣꯏ ꯂꯣꯏ ꯊꯣꯡꯉ ꯆꯥꯅꯩ ꯍꯥꯏꯌꯦ ꯍꯣꯏ ꯑꯣꯖꯥ ꯑꯩꯒꯤꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯥꯁꯦ ꯂꯩꯔꯦ ꯍꯥꯏꯔꯒ ꯀꯣ ꯉꯁꯤꯒ ꯍꯌꯦꯡꯒꯥꯏꯅ ꯆꯥꯖꯕ ꯍꯥꯏꯖ ꯇꯥꯔꯦ ꯑꯣꯖꯥꯀꯣ ꯉꯁꯥꯏꯒꯤ ꯁꯦꯟꯗꯥꯡ ꯂꯝꯕꯤ ꯊꯣꯛꯇꯕ ꯀꯧꯕꯅꯤꯅ ꯑꯣꯖꯥꯀꯣ ꯁꯨꯝ ꯅꯣꯡꯃꯒꯤ ꯈꯔ ꯈꯔ ꯁꯨꯝ ꯉꯥ ꯆꯥꯏ ꯍꯥꯏꯕꯒꯤ ꯃꯅꯝꯗꯨ ꯅꯝꯃꯒ ꯆꯥꯖꯕ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯉꯥꯗꯣ ꯐꯥꯕꯇꯅꯤ ꯁꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯣꯏꯑꯕ ꯁꯥꯏꯕ ꯉꯝꯗ꯭ꯔꯁꯨ ꯏꯟꯗꯤ ꯆꯤꯡꯉꯤꯗꯅ ꯕꯦꯟꯙꯧ ꯕꯦꯟꯙꯧꯅ ꯏꯟ ꯆꯤꯡꯉ ꯕꯨꯙꯧꯅ ꯀꯩꯗꯧ ꯂꯩꯒꯦꯕ ꯄꯨꯙꯧꯅ
ꯅꯦꯠꯁꯤ ꯅꯨꯡꯉꯥꯏꯇꯦꯅꯦ ꯁꯩꯇ ꯃꯌꯥꯝ ꯋꯥꯁꯨ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯌꯨꯀꯣ ꯅꯦꯠ ꯌꯥꯗ꯭ꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯟꯖꯅꯥ ꯃꯣꯏꯔꯥꯡ ꯂꯥꯏꯞ ꯊꯥꯏ ꯃꯥꯜꯂꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕ ꯅꯦꯠꯅꯣ ꯃꯌꯥꯝ ꯅꯪ ꯃꯣꯕꯥꯏꯜ ꯕꯦꯂꯦꯟꯁ ꯂꯣꯏꯈ꯭ꯔꯕꯅꯦ ꯈꯨꯗꯧ ꯁꯥꯎꯔꯦꯗ ꯑꯩ ꯉꯥꯛꯇꯪ ꯀꯩꯅꯣ ꯇꯧꯕꯁꯨ ꯀꯣꯜ ꯇꯧꯖꯥꯅꯤ ꯕꯨꯙꯧꯅ ꯈꯨꯜꯂꯒ ꯄꯥꯏ ꯌꯥꯏꯅꯦ ꯍꯥꯏ ꯑꯣ ꯑꯩꯉꯣꯟꯗ ꯎꯗꯕ ꯕꯦꯟꯗꯧ ꯀꯣꯃꯦꯟꯁꯦ ꯑꯝꯇ ꯎꯗꯕꯅꯦ ꯕꯦꯟꯗꯧ ꯑꯗꯨꯅꯅꯤ ꯑꯩ ꯆꯤꯡꯕꯒ ꯉꯝꯗ꯭ꯔꯦ ꯍꯤꯞꯄꯒ ꯆꯤꯡꯉꯦ ꯉꯥ ꯑꯃꯨꯛꯇ ꯂꯣꯏꯅ ꯊꯣꯡꯉ ꯆꯥꯅꯩ ꯑꯣꯀꯦ ꯉꯥꯗꯣ ꯐꯥꯕꯇꯅꯤ ꯁꯥꯏꯕ ꯉꯝꯗ꯭ꯔꯦ ꯄꯨꯙꯧꯅ ꯈꯨꯜꯂꯒ ꯄꯥꯏ ꯌꯥꯏꯅꯦ ꯑꯗꯨꯅꯤ ꯕꯦꯟꯗꯧ ꯑꯩꯗꯤ ꯍꯥꯟꯅ ꯏꯟꯒꯁꯨ ꯆꯤꯡꯕ ꯍꯩꯔꯝꯃꯤ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯆꯤꯡꯗ꯭ꯔꯦꯗ ꯕꯦꯟꯗꯧ ꯉꯥꯗꯤ ꯆꯥꯌꯨ ꯕꯦꯟꯊꯧꯀꯣ ꯏꯟ ꯆꯤꯡꯉ ꯉꯥ ꯐꯥꯕꯁꯦ ꯑꯩ ꯇꯣꯛꯑꯦ ꯕꯦꯟꯊꯧ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯉꯥꯁꯦ ꯍꯤꯡꯅ ꯍꯤꯡꯅ ꯍꯥꯠꯄꯒꯁꯦ ꯕꯦꯟꯊꯧ ꯉꯝꯃꯛꯇ꯭ꯔꯦꯅ ꯁꯨꯗꯤ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯅ ꯕꯦꯟꯊꯧꯀꯣ ꯑꯗꯨꯅ ꯑꯩ ꯉꯥꯒꯁꯦ ꯆꯤꯡꯗ꯭ꯔꯦ ꯕꯦꯟꯊꯧ ꯍꯤꯟꯖꯥꯡ ꯃꯍꯤ ꯂꯩꯍꯧꯔꯤꯕꯣ ꯍꯥ ꯈꯔ ꯄꯨꯔꯛꯑꯣ ꯑꯗꯣ ꯕꯦꯟꯊꯧꯅ ꯏꯟ ꯆꯤꯡꯉꯣ ꯄꯨꯊꯧꯅ ꯇꯨꯡꯉꯣꯟ ꯄꯥꯏꯍꯜꯂꯣ ꯑꯗꯨ ꯌꯦꯡꯕꯗꯤ ꯐꯖꯔꯦꯅ ꯑꯗꯨꯗꯤ ꯍꯥ ꯕꯦꯟꯙꯧ ꯕꯒꯔꯣ ꯏꯊꯤ ꯍꯥꯞꯄꯝ ꯆꯥꯎꯃꯩ ꯄꯥꯏꯍꯟ ꯅꯥꯕꯗꯨꯗ ꯗꯣꯅꯤ ꯍꯣꯏ ꯍꯥꯏ ꯍꯣꯏ ꯍꯥꯏ ꯕꯦꯟꯙꯧꯅ ꯑꯗꯣ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯑꯩꯒ ꯕꯦꯟꯙꯧꯒ ꯎꯅꯗꯣꯏꯁꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯉꯥ ꯐꯥꯔꯗꯤ ꯕꯦꯟꯙꯧ ꯉꯥꯅꯝ ꯈꯔ ꯊꯝꯕꯤꯔꯝꯃꯣ ꯇꯣꯛꯁꯨ ꯈꯔ ꯊꯝꯕꯤꯔꯝꯃꯣ ꯅꯁꯨ ꯅꯨꯄꯤꯒ ꯂꯥꯛꯀꯦ ꯕꯦꯟꯙꯧ ꯌꯨꯝꯗ
ꯍꯧꯖꯤꯛ ꯅꯠꯇꯦ ꯀꯣꯟꯅ ꯀꯣꯟꯅ ꯍꯥꯏꯁꯦ ꯇꯣꯁꯨ ꯆꯥꯕ ꯂꯣꯏꯔꯒ ꯉꯥꯟ ꯆꯥꯕ ꯂꯣꯏꯔꯒ ꯀꯣꯟꯅ ꯍꯥꯏꯔ ꯕꯦꯟꯊꯧꯒꯤꯗꯣ ꯍꯧꯖꯤꯛ ꯅꯠꯇꯦ ꯀꯣꯟꯅ ꯅꯪꯒꯤ ꯃꯃꯥꯇ ꯃꯪꯒꯣꯟ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯔꯤ ꯑꯦꯟꯖꯦ ꯃꯃꯥꯇ ꯋꯥꯎ ꯑꯩ ꯉꯥ ꯊꯣꯡꯕ ꯆꯥꯔꯤ ꯑꯦꯟꯖꯤ ꯃꯃꯥꯇ ꯀꯅꯥ ꯑꯣꯏꯔꯤꯕꯅꯣ ꯑꯩ ꯚꯥꯞ ꯇꯥ ꯉꯝꯗ꯭ꯔꯦ ꯂꯥꯛꯑꯗꯤ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯑꯦꯜ ꯕꯤ ꯂꯥꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯀꯔꯤ ꯇꯧꯔꯤꯅꯣ ꯃꯅꯤꯡꯗ ꯅꯈꯣꯏ ꯕꯦꯟꯊꯧ ꯅꯪꯅ ꯑꯍꯜ ꯑꯣꯏꯔꯒ ꯆꯠꯅꯕꯤ ꯊꯧꯏꯁꯤ ꯀꯩꯅꯣ ꯕꯦꯟꯊꯧ ꯅꯪ ꯍꯥ ꯕꯦꯟꯊꯧ ꯑꯦꯟꯖꯤ ꯃꯃꯥꯇ ꯃꯪꯒꯣꯜ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯔꯤ ꯆꯦ ꯃꯦꯔꯤꯅꯦ ꯑꯣꯏꯃꯥ ꯑꯣꯏꯃꯥ ꯏꯆꯦ ꯋꯥꯎ ꯃꯥꯏ ꯄꯦꯝꯃ ꯏꯆꯦ ꯑꯣ ꯃꯃꯥꯇ ꯍꯥꯏꯁꯤꯒ ꯑꯩ ꯚꯥꯞ ꯇꯥ ꯉꯝꯗ꯭ꯔꯦꯕ ꯏꯆꯦ ꯑꯣꯏꯃꯥ ꯄꯦꯝꯃ ꯏꯆꯦ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯑꯃꯦꯔꯤꯀꯥꯗ ꯂꯩꯀꯣ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯄꯣꯛ ꯐꯣꯏꯔꯤꯔꯣ ꯕꯦꯟꯗꯧ ꯑꯩ ꯄꯣꯛ ꯍꯧꯗ꯭ꯔꯤꯌꯦ ꯕꯦꯟꯗꯧ ꯄꯣꯛ ꯍꯧꯗ꯭ꯔꯤ ꯕꯦꯟꯗꯧ ꯉꯥꯏꯈꯣ ꯏꯆꯦ ꯍꯧꯖꯤꯛ ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯣꯏꯃꯥ ꯑꯩ ꯏꯆꯦ ꯊꯥꯒꯠꯆꯔꯤꯌꯦ ꯑꯣꯏ ꯃꯥꯏ ꯒꯣꯠ ꯏꯆꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕꯣ ꯏꯆꯦ ꯑꯣꯏꯃꯥ ꯏꯁ ꯅꯨꯡꯁꯤꯌꯦ ꯀꯞꯄꯨ ꯀꯞꯅꯤꯡꯉꯤꯕꯣ ꯏꯆꯦ ꯅꯪ ꯂꯥꯛꯄꯁꯦ ꯖꯨꯟꯒꯤ ꯂꯥꯁꯇ ꯂꯥꯛꯀꯅꯤ ꯑꯣ ꯏꯆꯦ ꯂꯥꯛꯑꯗꯤ ꯎꯅꯁꯤꯀꯣ ꯏꯆꯦ ꯑꯣꯏꯃꯥ ꯏꯆꯦ ꯅꯪ ꯑꯁ ꯅꯨꯡꯁꯤꯕꯣ ꯏꯆꯦ ꯀꯨꯏꯔꯦꯕꯣ ꯎꯗꯕ ꯑꯣꯏꯃꯥ ꯑꯣꯏꯔꯦ ꯃꯆꯦ ꯎꯕꯗ ꯕꯦꯟꯙꯧ ꯀꯥꯎꯈ꯭ꯔꯦ ꯕꯦꯟꯙꯧ ꯀꯥꯎꯗꯦꯍꯦ ꯅꯁꯨ ꯅꯨꯄꯤꯅ ꯄꯣꯛ ꯐꯣꯏꯔꯤ ꯅꯠꯇꯦ ꯆꯦꯠꯊꯔ ꯆꯦꯡꯉꯝꯃꯤ ꯕꯦꯟꯙꯧ ꯊꯔꯣꯏ ꯊꯣꯡꯉꯦ ꯎꯃꯥ ꯊꯔꯣꯏ ꯊꯣꯡꯉꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯕꯦꯟꯙꯧ ꯑꯃꯦꯔꯤꯀꯥꯗ ꯍꯧꯖꯤꯛ ꯄꯨꯡ 10:30ꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜꯂꯥ ꯑꯌꯨꯛ ꯅꯨꯡꯊꯤꯜꯂ ꯏꯆꯦ ꯏꯆꯦ ꯍꯧꯖꯤꯛ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯑꯣꯏꯒꯗ꯭ꯔꯥ ꯑꯃꯦꯔꯤꯀꯥꯗ ꯅꯠꯇ꯭ꯔ ꯑꯌꯨꯛ ꯑꯣꯏꯒꯗ꯭ꯔꯥ ꯑꯩ ꯈꯟꯖꯩ ꯑꯌꯨꯛ ꯑꯣꯏꯗ꯭ꯔꯥ ꯈꯜꯂꯤꯀꯣ ꯏꯆꯦ ꯑꯣ ꯕꯥꯔꯣ ꯃꯤꯅꯤꯠ 5 PM ꯅꯨꯡꯊꯤꯟ ꯑꯣ ꯑꯥꯐꯇꯔꯅꯨꯟ ꯑꯣꯀꯦ ꯑꯁ ꯏꯆꯦ ꯀꯨꯏꯔꯦꯕꯣ ꯎꯅꯗꯕꯕꯣ ꯑꯋꯣꯏꯕ ꯑꯦ ꯏꯆꯦ ꯑꯩꯅ ꯁꯨꯝꯅ ꯀꯥꯎꯕꯛ ꯁꯥꯕꯣꯛ ꯁꯨꯝ ꯄꯥꯏꯔꯤꯃꯤ ꯆꯦꯅꯦꯜꯁꯦ ꯈꯪꯉꯕꯅꯦ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦꯕꯀꯣ ꯑꯩꯈꯣꯏ ꯈꯨꯟꯒꯤꯅꯦ ꯑꯩꯒꯥꯒꯤ ꯃꯆꯥꯅꯤꯄꯥ ꯑꯃ ꯂꯩꯌꯦꯕꯅꯦ ꯏꯆꯥꯅꯤꯄꯥ ꯍꯥꯏꯇꯥꯔꯦ ꯀꯀꯥ ꯀꯧꯕ ꯃꯥꯅ ꯂꯣꯏꯅ ꯇꯧꯕꯤꯔꯤꯃꯤ ꯏꯆꯦ ꯀꯣ ꯅꯣꯡꯃ 2022ꯗ ꯑꯩꯅ ꯀꯣꯔꯀꯥꯟꯗꯤꯗꯅꯦ ꯏꯆꯦ ꯇꯥꯏꯀꯣ ꯀꯔꯀꯥꯟꯗꯤꯗ ꯍꯣꯂꯤ ꯅꯨꯄꯤ ꯈꯔ ꯇꯝꯕꯤꯌꯦꯕꯀꯣ ꯃꯧ ꯏꯇꯩꯃ ꯃꯌꯥꯝ ꯑꯃ ꯑꯗꯨꯒꯤ ꯍꯣꯂꯤ ꯊꯥꯡꯒꯠꯂꯨꯕꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯒꯤ 10 days ꯐꯥꯕꯗ ꯃꯥꯜꯂꯦꯗ ꯃꯗꯨꯗ 2.K ꯌꯧꯕ ꯃꯗꯨꯒ ꯃꯥꯅ ꯏꯁ ꯀꯀꯥꯒꯤ ꯀꯩꯅꯣꯁꯤꯗꯤ ꯌꯥꯝ ꯐꯖꯅ ꯀꯥꯔꯛꯑꯦ ꯁꯤꯗꯤ ꯌꯨꯇꯨꯕ ꯑꯃ ꯍꯥꯡꯉꯁꯦ ꯍꯥꯏꯗꯅ
ꯑꯩꯅ ꯑꯁ ꯍꯥꯡꯉꯨꯅꯨꯗ ꯀꯀꯥ ꯁꯪꯗꯦ ꯆꯠꯄ ꯈꯣꯠꯄ ꯏꯁꯩ ꯆꯠꯄꯅꯤꯅ ꯃꯇꯝꯁꯨ ꯁꯪꯗꯦ ꯇꯧꯔꯨꯅ ꯃꯥꯅ ꯑꯁ ꯀꯀꯥ ꯃꯇꯝ ꯁꯪꯕ ꯊꯣꯛꯑꯣ ꯍꯥꯏꯅ ꯃꯥꯅ ꯇꯧꯕꯤꯕꯗꯒꯤꯅꯦ ꯏꯆꯦ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯍꯥꯏꯗꯤ ꯍꯦꯕꯤꯠ ꯑꯃ ꯑꯣꯏꯈꯤꯗꯅꯅꯦ ꯑꯗꯨꯅ ꯂꯥꯏꯚ ꯉꯥꯡꯉ ꯊꯥꯔꯒ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯏꯆꯦꯀꯣ. ꯑꯩꯅ ꯑꯦꯟ ꯖꯤ ꯁꯤꯗꯤ ꯆꯤꯡꯅꯔꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯝꯇꯥ ꯍꯥꯏꯁꯤꯒ ꯑꯩꯅ ꯚꯥꯞ ꯇꯥꯗꯕ ꯀꯅꯥꯅꯣ ꯁꯤꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ. ꯍꯣꯏ ꯃꯥ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯄꯥꯈꯪ ꯐꯥꯔꯝꯃꯅꯤꯀꯣ. ꯅꯠꯇꯦ ꯏꯆꯦ ꯏꯆꯥꯅꯨꯄꯥ ꯄꯥꯈꯪ ꯐꯥꯔꯝꯃꯅꯤ. ꯑꯃꯁꯨ ꯏꯆꯦꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯃꯦꯔꯤꯀꯥꯗ ꯑꯩ ꯄꯥꯎ ꯐꯪꯉꯦ ꯏꯆꯦ ꯑꯣꯖꯥ ꯑꯣꯏꯔꯦ ꯍꯥꯏꯕ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩꯗꯤ ꯀꯣ. ꯏꯆꯦꯗꯤ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯇꯥꯔꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯕꯥ ꯏꯁꯨ ꯃꯇꯤꯛ ꯆꯥꯕ ꯁꯣꯐꯋꯦꯔ ꯏꯟꯖꯤꯅꯤꯌꯥꯔ ꯑꯃ ꯑꯣꯏꯔꯦ. ꯏꯆꯦꯁꯨ ꯑꯃꯦꯔꯤꯀꯥꯗ ꯑꯃꯦꯔꯤꯀꯥ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯑꯣꯖꯥ ꯑꯣꯏꯕ ꯀꯥꯏꯁꯦ ꯏꯆꯦ ꯌꯥꯝ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏꯅꯤꯀꯣ ꯅꯅꯥꯎꯗꯤ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯦ ꯊꯥꯒꯠꯆꯔꯤ. ꯃꯇꯝ ꯂꯩꯕꯗ ꯏꯆꯦꯁꯨ ꯏꯕꯥꯏꯁꯨ ꯑꯉꯥꯡꯁꯨ ꯅꯥ ꯌꯦꯛꯇꯕ ꯒꯣꯕꯤꯟꯗꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯅꯅꯥꯎ ꯃꯪꯒꯣꯜꯗ ꯊꯝꯖꯔꯤꯀꯣ. 12 years ꯆꯍꯤ 12 ꯁꯨꯔꯦ. ꯃꯇꯝ ꯄꯨꯝꯕꯗ ꯏꯆꯦꯒ ꯏꯕꯥꯏꯒ ꯑꯉꯥꯡꯒꯁꯨ ꯅꯥ ꯌꯦꯛꯇꯕ ꯏꯁꯣꯔꯅ ꯒꯣꯕꯤꯟꯗꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯗ ꯊꯝꯖꯒꯦ ꯏꯆꯦꯗ. ꯊꯦꯡꯛ ꯌꯨ ꯋꯦꯜꯀꯝ ꯏꯆꯦ. ꯑꯩ ꯏꯆꯦ ꯂꯥꯛꯄꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯋꯥꯅꯦꯕ ꯏꯆꯦ ꯑꯑꯣꯏꯕ. ꯈꯥꯇꯣꯟꯁꯨ ꯇ꯭ꯔꯦꯟꯗ ꯂꯩꯕ꯭ꯔꯥ ꯀꯩꯅꯣ ꯅꯍꯥꯟ ꯀꯥꯏꯗ ꯍꯥꯏꯔꯩꯅꯦꯕ ꯀꯥꯏꯗꯅꯣ ꯑꯗꯨꯒ ꯊꯥꯡꯒꯠꯂꯛꯑꯦ ꯈꯥꯇꯣꯟꯁꯨ ꯅꯍꯥꯟꯃꯨꯛ ꯍꯥꯏꯔꯝꯃꯤ ꯆꯠꯀꯅꯦꯅ. ꯅꯣꯏꯒꯤ ꯆꯦ ꯂꯥꯛꯄꯁꯦ ꯏꯁꯩ ꯑꯃ ꯁꯛꯂꯣꯏ. ꯅꯣꯏ ꯆꯦ ꯂꯥꯛꯄꯁꯦ ꯏꯁꯩ ꯑꯃ ꯁꯛꯑꯣ ꯍꯥꯏ ꯕꯦꯟꯙꯧ ꯑꯩꯈꯣꯏ ꯆꯦꯁꯦ ꯑꯃꯦꯔꯤꯀꯥꯗ ꯂꯩ. ꯑꯃꯦꯔꯤꯀꯥꯗ ꯑꯣꯖꯥ ꯑꯣꯏꯔꯤ ꯇꯤꯆꯔꯅꯤ. ꯏꯕꯥꯏ ꯍꯁꯕꯦꯟ ꯃꯥꯒꯤ ꯏꯆꯦꯒꯤ ꯍꯁꯕꯦꯟꯗꯨꯁꯨ ꯏꯟꯖꯤꯅꯤꯌꯥꯔꯅꯤ ꯀꯣ. ꯖꯨꯂꯤꯌꯥ ꯉꯥꯔꯦꯝꯕꯝꯒꯤ ꯃꯆꯦꯗꯨꯔꯥ ꯃꯅꯤ ꯖꯨꯂꯤꯌꯥ ꯉꯥꯔꯦꯝꯕꯝꯒꯤ ꯃꯆꯦ ꯍꯥꯏꯒꯗ꯭ꯔꯥ ꯃꯅꯝꯃ ꯍꯥꯏꯒꯗ꯭ꯔꯥ ꯃꯆꯟꯅꯨꯄꯤ ꯅꯠꯇꯦ ꯄꯥꯄꯨꯒꯤ ꯃꯆꯦꯅꯤ ꯁꯤꯗꯤ. ꯄꯥꯄꯨꯒꯤ ꯃꯆꯦ ꯑꯣꯏꯗꯤ ꯖꯨꯂꯤꯌꯥꯗꯣ ꯃꯆꯟꯅꯨꯄꯤ ꯍꯧꯖꯤꯛꯀꯤꯁꯤꯅ ꯃꯅꯝꯃ ꯑꯣꯏꯗꯣꯏꯕ. ꯖꯨꯂꯤꯌꯥꯒꯤꯅ ꯃꯅꯝꯃ ꯑꯗꯨꯒ ꯃꯃꯤꯇꯥꯒꯤꯅ ꯃꯆꯟꯅꯨꯄꯤ ꯑꯣꯖꯥ ꯀꯣ. ꯖꯨꯂꯤꯌꯥꯒꯤꯅ ꯃꯅꯝꯃ ꯑꯗꯨꯒ ꯏꯆꯦ ꯃꯝꯇꯥꯒꯤꯅ ꯃꯆꯟꯅꯨꯄꯤ. ꯑꯩꯈꯣꯏꯒꯤ ꯕꯦꯟꯙꯧꯅ ꯍꯥꯏꯔꯦ ꯅꯣꯏꯒꯤ ꯆꯦ ꯂꯥꯛꯄꯁꯦ ꯏꯁꯩ ꯑꯃ ꯁꯛꯑꯣ ꯍꯥꯏꯅ. ꯑꯣꯃꯣꯔꯖꯤꯠ ꯁꯤꯡꯍ ꯍꯥꯏ ꯍꯥꯏ ꯋꯦꯜꯀꯝ ꯊꯦꯡꯛ ꯌꯨ ꯀꯅꯥꯅꯣ ꯍꯥꯏ ꯇꯣꯄꯤꯛꯄꯨꯗ ꯊꯥꯒꯠꯆꯔꯤ. ꯑꯃꯣꯔꯖꯤꯠꯁꯦ ꯏꯕꯥꯏꯔꯥ ꯀꯅꯥꯅꯣ ꯊꯥꯒꯠꯆꯔꯤ ꯑꯃꯣꯔꯖꯤꯠ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯁꯕ ꯇꯧꯕꯤꯔꯝꯃꯣ. ꯑꯩꯒꯤꯁꯨ ꯃꯤꯂꯤꯒ ꯖꯨꯂꯤꯌꯥꯒꯅ ꯆꯦꯟꯅꯦꯜ ꯑꯃ ꯍꯥꯡꯉꯦ. ꯑꯣ ꯑꯣ ꯏꯆꯦꯒꯤ ꯆꯦꯅꯦꯜ ꯍꯥꯡꯉꯕꯣ. ꯑꯩꯒꯤꯁꯨ ꯃꯤꯂꯟꯒ ꯖꯨꯂꯤꯌꯥꯒꯅ ꯆꯦꯟꯅꯦꯜ ꯑꯃ ꯍꯥꯡꯉꯦ. ꯁꯤꯡꯒꯤꯔꯕꯣꯟꯒꯤ ꯑꯣꯃꯣꯖꯤꯠ ꯁꯤꯡꯒꯤꯔꯕꯣꯟꯒꯤ. ꯑꯗꯣ ꯏꯆꯦ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯅꯨꯡꯉꯥꯏꯔꯦ ꯏꯆꯦꯒꯤ ꯆꯦꯅꯦꯜꯁꯨ ꯍꯥꯡꯉꯕꯅꯤꯅ. ꯑꯗꯣ ꯏꯆꯦꯒꯤꯁꯦ ꯑꯦꯟꯒꯤ ꯃꯝꯇꯥ ꯍꯥꯏꯅ ꯂꯩꯔꯦ ꯏꯆꯦ ꯆꯦꯅꯦꯜꯁꯦ. ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤꯅꯦ ꯅꯅꯥꯎ ꯃꯪꯒꯣꯜꯒꯤ ꯆꯦꯅꯦꯜꯗꯣ ꯏꯆꯦꯅ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯣꯃꯦꯟ ꯃꯆꯥ ꯑꯃ ꯊꯝꯕꯤꯔꯝꯃꯣ ꯏꯆꯦ. ꯑꯗꯨꯒ ꯅꯅꯥꯎꯁꯨ ꯉꯝꯖꯕ ꯏꯆꯦꯒꯤ ꯁꯞꯄꯣꯔꯠ ꯇꯧꯖꯔꯛꯀꯦ. ꯏꯅꯥꯎꯁꯦ ꯖꯨꯂꯤꯌꯥ ꯅꯛꯅꯕ꯭ꯔꯥ ꯅꯛꯅꯩ ꯑꯣꯖꯥ ꯖꯨꯂꯤꯌꯥꯅ
ꯃꯣꯏꯅ ꯈꯨꯟ ꯑꯃꯅꯤꯀꯣ ꯑꯩꯈꯣꯏꯅ ꯈꯨꯜ ꯑꯃꯅꯤ ꯑꯩ ꯂꯩꯕ ꯈꯨꯟ ꯑꯁꯤꯅ ꯕꯁꯥꯅꯤ ꯀꯥꯛꯃꯟ ꯍꯥꯏ ꯀꯧꯔꯦ ꯖꯨꯂꯤꯌꯥ ꯂꯩꯕꯁꯤꯅ ꯔꯥꯅꯤꯄꯨꯔ ꯍꯥꯏꯕ ꯈꯨꯟꯗꯨꯅꯤ ꯑꯣꯖꯥꯗꯤ ꯏꯝꯐꯥꯜꯒꯤꯅ ꯈꯪꯕꯤꯔꯝꯒꯅꯤ ꯔꯥꯅꯤꯒꯥꯎ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯒ ꯍꯥꯏꯕꯗꯣ ꯖꯨꯂꯤꯌꯥꯒꯤ ꯃꯣꯏꯒꯤ ꯈꯨꯟ ꯃꯃꯤꯡꯅꯤꯀꯣ ꯃꯤꯂꯤ ꯉꯥꯔꯤꯝꯕꯝ ꯍꯥꯏꯅ ꯂꯩꯕꯅꯤ ꯑꯣ 이제 그냥 그래 봐봐. 바로 이제 사우수 아이 ሆን 가우자 거 이제 코멘 땅 탐비라모 이제나 아이 소나 간 떠저렇게거 아두니 오자 줄리아세 군 만나기니 아도 아이나 줄리아 거우바면수 이제 거우버디 오자 거기 아이부 그리 하이따래 ꯌꯥꯝ ꯅꯨꯡꯁꯤꯅꯕ 줄리아는 까까 거우래거 거기 까까 카톤 마모 돈자 수마이나 레이네 오자 그 군 탕나들가수 하이버디 거기 줄리아기 마쿠톤세 아이기디 구루데바니 kasaar ol kasaar samgi sesekpa nata sankitagi sesekpa ahannika akhoi ojase aduna juliagi di makutoni aduga ai isai tamjarakpani aduna isai tamjarakpaduna mayam nungsibitana chiki NG mamta asisu ine che kaure jadi juliana igunda kaka kaure juliagi makupo aduna khore khaton kaure khaton kaka swana chale ojabu mili ngariambam haina leibane oke 어머짓 싱리본 파격자리 어머짓부 애기 LB다 ngasi ang lakbi dam ga thagachari da banina aiga kaiguma chenen pare mari support to minasi chenen bayam da ta ga support to biramo subscribe to biramo aduga ngasi gi akhoi bendhong na chingaba miyam sinau ai hajage 거기 에베나우 싱어세 시는 바이브니고 난디 블록 하나고 아도 애기 ngasi기 LB다 비베 시나면 프로모다 아이나 한나나 리퀘스트 오저리 머름디 ngasi기 라이바 NG 맘타 마이 채널 시 시나면 쟁비로 시게 이레베세 kaya hana iyam jeng yam ko mili ngarim haina leibani hana harabani ko myam sinauna mili ngarim gi channel se changbiraga ai chebu support to view subscribe to view akhoi maitai sinau masen amatani akhom myam loina maitai sinau myam se support to mina si haipom phom jai thamjage aidi assam da leiba khudingi channel loina jengi thank you oja thagachari oja budi dam thagachari oja haninga letana nanau mongol natana oja budi matam promuta nanau na welcome to oja bu thagachari yengdi yengbiri oja dubu subscribe to view ko maitai sinau matani asi maitai inau mana yambamna isi mana isena mana youtuber channel da matik chaba mi orpa mayam do walam sakhang pa haiba sidi oja akhoi maitai samaj ki jamna chawjaninga orba jamna chakhoninga orbani ko ja aduna aigi ngasi manipur imphal legi ko oja na kesu lejedraba kesu khangja hejadaba mangol na tabu oja na support to bibase nanau mangol na matam pomada oja bu kaujab su ngamjaroi oja bu su matam leibada nanau na oja bu ni singjai aduna atupa channel myam puramu sudunga sigala riba egi channel lakpi riba puramu se akhoi maitai channel oina support to view subscribe to view share to view maitai channel akhoi loin chakot pa lamdang hai se ominasi ngasi maitai ichi mana isena mana inao mana upa mana ini mana indol mana ngasi channel youtuber channel anda plus ogina matik chami mo tral pa lak talak paise akhoi yamna chawdinga masaga mani adubu mangol natana paijaba channel sidi ko lak ki matang na chadre ko aidi matam lenjaba isinaw myam unabagi nungay ba
ꯀꯩꯅꯣꯁꯦ ꯃꯁꯤꯅ ꯑꯩꯅ ꯄꯥꯝꯖꯔꯤꯁꯦ ꯍꯌꯦꯡ ꯇꯨꯡꯗ ꯑꯩꯒꯤ ꯔꯦꯀꯣꯔꯗ ꯂꯩꯍꯧꯒꯗꯧꯕ ꯑꯩꯒꯤ ꯃꯦꯃꯣꯔꯤꯁꯦ ꯂꯩꯍꯧꯅꯕꯒꯤꯗꯃꯛꯇꯅꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯇꯧꯖꯔꯤꯁꯦ ꯑꯩꯗꯤ ꯁꯦꯟꯗꯥꯡ ꯂꯝꯕꯤꯗꯁꯨ ꯈꯟꯖꯗꯦ ꯑꯩ ꯈꯟꯁꯨ ꯈꯜꯂꯨꯗꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯆꯦꯅꯦꯜ ꯃꯆꯥ ꯇꯨꯠꯇꯨꯁꯤꯅꯗꯤ ꯑꯩꯅ ꯄꯩꯁꯥ ꯐꯪꯒꯅꯤ ꯋꯥꯈꯜꯁꯦ ꯑꯩ ꯊꯃꯣꯏꯗ ꯈꯟꯗꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯏꯆꯦꯅ ꯍꯥꯏꯔꯦ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯅ ꯑꯩ ꯏꯆꯦꯅ ꯈꯨꯠꯁꯨ ꯇꯧꯖꯔꯛꯑꯦ ꯑꯣꯃꯣꯖꯤꯅ ꯇꯧꯖꯒꯦ ꯊꯦꯡꯀ꯭ꯌꯨ ꯑꯃꯔꯖꯤꯠ ꯀꯔꯤꯒꯨꯝꯕ ꯑꯃꯔꯖꯤꯠꯅ ꯆꯦꯅꯦꯜ ꯄꯥꯏꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯀꯣꯃꯦꯟ ꯃꯆꯥ ꯑꯃꯇꯪ ꯊꯝꯕꯤꯔꯝꯃꯨ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯖꯔꯦ ꯍꯥꯏꯗꯅ ꯑꯩ ꯁꯣꯏꯗꯅ ꯍꯟꯖꯔꯛꯀꯦ ꯑꯗꯨꯒ ꯑꯃꯔꯖꯤꯠꯅꯅꯦ ꯍꯧꯖꯤꯛ ꯆꯪꯉꯛꯏꯕ ꯑꯦꯟ ꯖꯤ ꯃꯝꯇꯥ ꯃꯥꯒꯤꯁꯦ ꯖꯨꯂꯤꯌꯥ ꯉꯥꯔꯦꯝꯕꯝ ꯍꯥꯏꯅ ꯂꯩꯕꯅꯤꯀꯣ ꯉꯁꯥꯏ ꯃꯤꯂꯤ ꯉꯥꯔꯦꯝꯕꯝ ꯍꯥꯏꯅ ꯂꯩꯕꯅꯤꯀꯣ ꯃꯤꯂꯤ ꯉꯥꯔꯦꯝꯕꯝ ꯍꯥꯏꯅ ꯃꯤꯂꯤ ꯉꯥꯔꯦꯝꯕꯝ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯥꯔꯆ ꯇꯧꯕꯤꯔꯦ ꯍꯥꯏꯔꯒ ꯑꯗꯨꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯐꯝꯗ ꯑꯩ ꯆꯥꯛ ꯆꯥꯅ ꯃꯌꯥꯝꯗ ꯅꯣꯂꯨꯛꯅ ꯍꯥꯏꯖꯔꯤ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯗꯔ ꯊꯦꯡꯀ꯭ꯌꯨ ꯋꯦꯜꯀꯝ ꯑꯗꯣ ꯑꯃꯔꯖꯤꯠ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯣ ꯆꯦꯅꯦꯜ ꯄꯥꯏꯔꯕꯗꯤ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯆꯦꯅꯦꯜ ꯄꯥꯏꯌꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯃꯔꯖꯤꯠ ꯆꯦꯅꯦꯜ ꯄꯥꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯆꯦꯅꯦꯜ ꯄꯥꯏꯌꯨ ꯌꯨꯁ ꯇꯧꯕꯤꯌꯨ ꯀꯔꯤꯒꯤꯅꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛ ꯂꯣꯏ ꯄꯥꯏꯅꯔꯦꯅ ꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯩꯗꯤ ꯍꯌꯦꯡ ꯇꯨꯡ ꯆꯠꯇꯐꯥꯎ ꯔꯦꯀꯣꯔꯠ ꯂꯩꯍꯧꯒꯗꯕꯅꯤ ꯏꯆꯥ ꯏꯁꯨ ꯍꯥꯛꯇꯛꯇꯁꯨ ꯈꯪꯍꯧꯅꯤ ꯑꯩ ꯕꯕꯥꯗꯣ ꯆꯦꯅꯦꯜ ꯄꯥꯏꯔꯝꯕꯅꯤ ꯌꯨꯇꯨꯕꯔꯗ ꯃꯤ ꯃꯁꯛ ꯅꯥꯏꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯈꯪꯅꯩꯗꯅꯀꯣ ꯆꯪꯉꯦ ꯕꯥꯔꯗꯔ ꯇꯧꯖꯩ ꯊꯦꯡꯀ꯭ꯌꯨ ꯑꯃꯗꯤ ꯊꯥꯒꯠꯆꯔꯤ ꯑꯃꯔꯖꯤꯠꯅ ꯍꯤꯡꯒꯤꯕꯣꯡꯒꯤ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯈꯪꯉꯝꯒꯅꯤ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯍꯥꯏꯔꯛꯑꯦ ꯈꯝꯕ ꯑꯌꯦꯛꯄꯝꯒꯤꯁꯨ ꯌꯦꯡꯉꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯣꯖꯥꯕꯨ ꯀꯣ ꯑꯩꯅ ꯃꯪꯒꯣꯜ ꯅꯠꯇ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯍꯥꯏꯕꯒꯤ ꯑꯣꯖꯥꯕꯨ ꯑꯩ ꯊꯥꯒꯠꯆꯕ ꯅꯠꯆꯗꯦ ꯑꯣꯖꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯅ ꯊꯥꯒꯠꯆꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯣꯖꯥꯕꯨ ꯊꯥꯒꯠꯆꯩꯀꯣ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯩꯇꯩ ꯃꯆꯥꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯁꯦ ꯑꯣꯖꯥ ꯑꯩ ꯌꯥꯝꯅ ꯑꯣꯖꯥꯕꯨ ꯅꯨꯡꯁꯤꯖꯩ ꯑꯣꯖꯥꯕꯨ ꯀꯥꯎꯖꯔꯣꯏ ꯈꯝꯕ ꯑꯌꯦꯛꯄꯝꯅ ꯑꯩ ꯄ꯭ꯔꯦꯡ ꯇꯧꯈꯤꯕ ꯌꯥꯎꯕꯅꯤꯀꯣ ꯑꯣꯖꯥ ꯑꯁ ꯑꯣꯖꯥ ꯑꯩ ꯍꯦꯛꯇ ꯂꯋꯥꯏ ꯁꯥꯠꯄꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯣꯖꯥ ꯎꯕꯤꯔꯕ꯭ꯔꯥ ꯈꯝꯕ ꯑꯌꯦꯛꯄꯝꯗꯅꯦ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯡ ꯇꯧꯕꯒꯤ ꯑꯟꯖꯣꯂꯤ ꯃꯣꯏꯔꯥꯡꯒꯅ ꯑꯣꯖꯥ ꯎꯕꯤꯔꯕ꯭ꯔꯥ ꯆꯪꯉꯦ ꯕꯥꯗꯔ ꯇꯧꯖꯩ ꯊꯦꯡꯀ꯭ꯌꯨ ꯕꯥꯗꯔ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯉꯥ ꯊꯣꯡꯉꯤ ꯑꯃꯔꯖꯤꯠ ꯉꯥ ꯊꯣꯡꯉꯤ ꯑꯩ ꯉꯁꯤ ꯉꯥ ꯊꯣꯡꯕ ꯆꯥꯏꯀꯣ ꯑꯃꯔꯖꯤꯠꯇꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯏ ꯑꯃꯔꯖꯤꯠ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯏ ꯁꯤꯡꯉꯤꯕꯣꯟ ꯀꯩꯊꯦꯜ ꯂꯩꯀꯥꯏꯒꯤꯔ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤꯔ ꯃꯃꯥꯡ ꯂꯩꯀꯥꯏ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤꯔ ꯍꯥꯏꯕꯤꯔꯛꯎ ꯁꯤꯡꯉꯤꯕꯣꯟ ꯅꯤꯉꯣꯜ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯈꯪꯕ꯭ꯔꯥꯗ ꯂꯩꯀꯣ ꯑꯩ ꯌꯦꯡꯉꯤ ꯑꯣ ꯑꯣꯖꯥ ꯑꯣꯖꯥꯅ ꯌꯦꯡꯕꯤꯔꯤꯕ ꯍꯧꯖꯤꯛꯀꯤ ꯈꯝꯕ ꯑꯌꯦꯛꯄꯝꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯡ ꯇꯧꯕꯗꯣ ꯑꯣꯖꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯣꯖꯥ ꯑꯁ ꯑꯣꯖꯥꯗꯤ ꯂꯋꯥꯏꯒ ꯁꯥꯠꯄꯅꯤꯍꯦ ꯃꯥꯏ ꯄ꯭ꯔꯦꯡꯗꯣ ꯑꯃꯁꯤꯅ ꯏꯔꯣꯝꯕ ꯍꯧꯖꯤꯛꯇꯤ ꯏꯔꯣꯝꯕ ꯌꯥꯝ ꯍꯥꯎꯔꯦ ꯑꯃꯔꯖꯤꯠ ꯅꯨꯡꯁꯥ ꯁꯥꯕꯅꯤꯅ ꯃꯗꯨꯒ ꯅꯨꯡꯁꯤꯗꯥꯛꯀ ꯍꯥꯞꯄꯗꯤꯀꯣ ꯑꯃꯔꯖꯤꯠ ꯑꯃꯨꯛꯍꯦꯟꯅ ꯍꯥꯎꯕꯅꯤꯀꯣ ꯊꯥꯒꯠꯆꯔꯤ ꯅꯨꯄꯤꯗꯣꯁꯨ ꯌꯥꯝꯅ ꯍꯩ ꯑꯁ ꯑꯣꯖꯥ ꯂꯋꯥꯏꯗ ꯁꯝ ꯂꯥꯛꯄꯅꯦ ꯑꯗꯨ ꯅꯨꯃꯤꯠꯁꯦ ꯑꯣꯖꯥ ꯑꯩꯁꯦ ꯃꯤꯒꯤ ꯚꯣꯀꯦꯜꯁꯦ ꯈꯔ ꯐꯥꯕ ꯉꯝꯃꯦꯕ ꯑꯃꯨꯛ ꯀꯩꯒꯨꯝꯕ ꯋꯥꯔꯤ ꯁꯨꯅꯗꯅ ꯐꯣꯟꯒ ꯇꯥꯟꯅꯗꯅ ꯃꯥꯡꯉ ꯑꯣꯟꯁꯤꯟꯅꯔꯗꯤꯀꯣ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯏ ꯑꯣꯖꯥꯀꯣ ꯃꯥꯒꯤ ꯋꯥꯍꯩꯁꯤꯅ ꯑꯩꯁꯦ ꯑꯗꯨꯝ ꯂꯋꯥꯏ ꯁꯥꯠꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒ ꯉꯁꯥꯏ ꯈꯝꯕ ꯑꯌꯦꯛꯄꯝꯒꯤ ꯃꯥꯒꯤ ꯚꯣꯏꯁꯁꯦ ꯑꯩꯅ ꯐꯥꯕ ꯉꯝꯈꯤꯗꯕ ꯃꯥ ꯚꯣꯏꯁꯁꯦ ꯐꯥꯕ ꯉꯝꯃꯕꯅꯤ ꯉꯝꯕꯗꯣ ꯑꯩꯅ ꯔꯣꯡ ꯁꯥꯏꯠ ꯆꯠꯈꯔꯦ ꯉꯁꯥꯏꯒꯤ ꯑꯟꯖꯣꯂꯤꯒꯤ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯕꯗ ꯑꯣꯖꯥ ꯈꯤꯇꯪ ꯇꯦꯟꯁꯟ ꯑꯣꯏꯈꯤꯗꯅꯀꯣ ꯅꯨꯃꯤꯠ ꯅꯤꯅꯤ ꯄ꯭ꯔꯦꯡ ꯇꯧꯕꯒꯁꯤ ꯅꯣꯡꯃꯗ ꯂꯣꯏꯅꯔꯤ ꯃꯤ ꯄꯨꯡꯈꯥꯏ ꯃꯇꯨꯡꯗ ꯑꯩꯒꯤꯗꯤ ꯅꯨꯃꯤꯠ ꯅꯤ ꯆꯪꯉꯤ ꯃꯤ ꯑꯣꯖꯥ ꯄꯨꯔꯥ ꯔꯦꯀꯣꯔꯠꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯁꯦꯀꯣ
ꯃꯗꯨ ꯑꯩꯁꯨ ꯍꯦꯛꯇ ꯂꯋꯥꯏ ꯁꯥꯠꯈꯤꯗꯅ ꯑꯣꯖꯥ ꯍꯦꯛꯇ ꯂꯣꯏꯕꯅꯤ ꯅꯨꯃꯤꯠꯇ ꯀꯣ ꯋꯥꯎ ꯃꯆꯤꯗ ꯁꯩꯔꯦꯡ ꯑꯇꯥꯎꯕ ꯃꯅꯤ ꯇꯧꯔꯝꯒꯅꯤ ꯁꯣꯏꯗꯅ ꯁꯤꯡꯖꯕꯣꯟ ꯍꯟꯗꯛ ꯏꯁꯤꯡ ꯌꯥꯝ ꯆꯥꯎꯔꯦ ꯕꯣꯔꯥꯛ ꯁꯣꯏꯗꯅ ꯁꯩꯔꯦꯡꯒꯨꯝꯕ ꯕꯥꯎ ꯉꯥꯁꯤꯡ ꯁꯣꯏꯗꯅ ꯐꯥꯔꯝꯒꯅꯤ ꯑꯩꯅ ꯈꯟꯖꯕꯗ ꯑꯃꯨꯖꯤꯔꯣꯏꯒꯤ ꯍꯥꯏꯗꯤ ꯐꯥꯗ꯭ꯔꯒꯁꯨ ꯃꯤꯅ ꯐꯥꯕ ꯈꯣꯠꯄꯗ ꯂꯧꯕ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯦꯕ ꯉꯁꯥꯏꯒꯤ ꯕꯣꯔꯥꯛ ꯃꯄꯥꯟꯅꯤꯅ ꯕꯣꯔꯥꯛ ꯑꯁꯤꯗꯤ ꯃꯑꯣꯡ ꯃꯑꯣꯡꯒꯤ ꯉꯥ ꯂꯥꯛꯏꯗꯅꯀꯣ ꯅꯣꯏꯗꯤ ꯑꯍꯥꯎ ꯑꯍꯥꯎ ꯆꯥꯃꯤꯅꯦ ꯕꯣꯔꯥꯛ ꯃꯄꯥꯟ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅꯕꯨ ꯈꯨꯟꯅꯨꯡꯁꯤꯒ ꯈꯨꯟ ꯃꯅꯨꯡꯗ ꯂꯩꯕꯅꯤꯅꯀꯣ ꯕꯁꯀꯥꯟꯗꯤ ꯕꯖꯥꯔ ꯊꯣꯛꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯃꯔꯖꯤꯠ ꯋꯥ ꯑꯩꯒꯤ ꯏꯆꯟ ꯔꯦꯕꯤꯇꯥ ꯂꯥꯛꯑꯦ ꯀꯀꯥ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯆꯥꯔꯦ ꯔꯦꯕꯤꯇꯥ ꯍꯧꯖꯤꯛꯇ ꯀꯀꯥ ꯆꯥꯛ ꯇꯣꯛꯄꯇ ꯉꯥꯏꯔꯤ ꯑꯗꯣ ꯀꯀꯥ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯝꯕꯅꯤꯀꯣ ꯀꯀꯥꯅ ꯄꯨꯡ 8 ꯃꯈꯥꯏꯗꯒꯤ ꯍꯧꯕꯁꯦ ꯍꯧꯖꯤꯛ ꯄꯨꯡ 10ꯒ ꯃꯤꯅꯤꯠ 48 ꯇꯥꯔꯦ ꯉꯁꯥꯏꯗꯒꯤ ꯅꯪ ꯎꯗꯕꯁꯦ ꯀꯀꯥꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯃꯌꯥꯝ ꯃꯥꯡꯗ ꯀꯧꯅꯤꯡꯗꯗꯅ ꯁꯨꯝ ꯀꯧꯗ꯭ꯔꯦ ꯅꯪꯅ ꯕꯤꯔꯦꯆꯔ ꯁꯥꯒꯠꯐꯝꯗ ꯄ꯭ꯔꯦꯡ ꯇꯧꯕꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯣꯏ ꯑꯣꯖꯥ ꯕꯤꯔꯆꯟꯗ꯭ꯔ ꯁꯥꯒꯠꯐꯝꯗꯣ ꯑꯣꯖꯥ ꯑꯁ ꯃꯥꯁꯨ ꯄꯨꯔꯥ ꯁꯤꯔꯤꯌꯁ ꯑꯣꯏ ꯂꯧꯈꯤꯗ꯭ꯔꯦꯀꯣ ꯕꯥꯇꯣꯟꯁꯦ ꯂꯥꯛꯀꯗꯧ ꯃꯥꯜꯂꯦꯅ ꯑꯣꯖꯥ ꯍꯦꯛꯇ ꯃꯥꯁꯨ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯣꯖꯥꯀꯣ ꯑꯩꯁꯨ ꯀꯗꯥꯏꯗ ꯅꯨꯃꯤꯠꯇꯣ ꯑꯃꯔꯖꯤꯠꯅ ꯍꯣꯏ ꯌꯥꯏ ꯍꯣꯏ ꯅꯣꯏꯗꯤ ꯇꯨꯔꯦꯜ ꯃꯄꯥꯟꯅꯤꯅ ꯕꯣꯔꯥ ꯃꯄꯥꯟꯅꯤꯅ ꯉꯥ ꯐꯪꯉꯝꯒꯅꯤ ꯑꯍꯣꯡ ꯑꯆꯥꯎ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯇꯥꯗ ꯕꯤꯔꯆꯟꯗ꯭ꯔꯁꯤ ꯑꯣꯖꯥ ꯌꯥꯝꯅ ꯅꯨꯡꯁꯤ ꯏꯌꯥꯝꯕꯁꯦ ꯍꯣꯖꯥꯏ ꯒꯣꯁꯨꯔꯥꯒꯤꯅꯤ ꯑꯩꯅ ꯍꯣꯖꯥꯏꯗ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅꯠ ꯁꯪꯀꯤꯔꯇꯟ ꯗꯦꯒꯤ ꯀꯣ ꯑꯩ ꯀꯩꯁꯨ ꯍꯩꯖꯗꯕ ꯑꯌꯥꯁꯦ ꯃꯣꯏꯅ ꯀꯧꯈꯠꯄꯤꯗꯅ ꯑꯩꯈꯣꯏꯒꯤ ꯏꯄꯟꯙꯧ ꯀꯦꯁꯣꯔꯅ ꯑꯩꯕꯨ ꯀꯧꯈꯠꯄꯤꯗꯅ ꯃꯣꯏꯅ ꯅꯠꯇ ꯁꯪꯀꯤꯔꯇꯟꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅꯠ ꯁꯪꯀꯤꯔꯇꯟ ꯗꯦꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯩ ꯆꯠꯆꯔꯨꯕꯅꯤ ꯑꯣꯖꯥ ꯃꯇꯝꯁꯤꯗ ꯑꯣꯖꯥ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ 1000 ꯌꯧꯗ꯭ꯔꯤ 1000 ꯌꯧꯒꯗꯕ 300 ꯑꯞ ꯍꯦꯟꯅ ꯋꯥꯠꯂꯤ ꯃꯇꯝꯁꯤꯒ ꯑꯩꯒꯤ ꯏꯌꯥꯝꯕ ꯕꯤꯔꯆꯟꯗ꯭ꯔ ꯁꯥꯒꯠꯐꯝꯁꯤꯅ ꯑꯣꯖꯥ ꯌꯥꯝꯅ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯏ ꯑꯩꯅ ꯄꯨꯟꯁꯤꯗ ꯑꯩꯅ ꯉꯝꯃꯤ ꯃꯈꯩ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯄꯥꯏꯔꯤ ꯃꯈꯩꯗꯤ ꯑꯩꯅ ꯀꯥꯎꯕ ꯉꯝꯃꯔꯣꯏꯗꯕ ꯌꯥꯝꯅ ꯆꯥꯎꯔ ꯃꯥꯒꯤ ꯀꯩꯅꯣ ꯑꯃ ꯑꯩꯉꯣꯟꯗ ꯂꯩꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯀꯣ ꯑꯍꯜ ꯂꯃꯟ ꯍꯥꯏꯔ ꯃꯤꯒꯤ ꯃꯔꯟ ꯄꯟꯕ ꯐꯠꯇꯦ ꯍꯥꯏ ꯍꯦꯛ ꯄꯟꯕꯗ ꯃꯗꯨ ꯁꯤꯡꯕ ꯋꯥꯏ ꯍꯥꯏꯀꯣ ꯃꯥꯒꯤ ꯆꯥꯎꯔꯕ ꯑꯩꯉꯣꯟꯗ ꯄꯣꯠꯂꯨꯝ ꯑꯃꯗꯤ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯏꯌꯥꯝꯕꯁꯤꯅ ꯑꯩ ꯅꯠ ꯁꯪꯀꯤꯔꯇꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯂꯣꯏꯔꯦ ꯍꯥꯏꯔꯒ ꯂꯩ ꯃꯐꯝꯗꯨꯁꯨ ꯃꯥꯅ ꯂꯣꯏꯅ ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯂꯣꯏꯅ ꯃꯗꯨ ꯅꯣꯡꯉꯥꯜꯂꯒ ꯍꯥꯏꯗꯤ ꯃꯗꯨꯒ ꯂꯩꯕ ꯈꯨꯟꯒꯤ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯨꯕ꯭ꯔꯥ ꯈꯪꯗꯦ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯃꯈꯣꯏꯅ ꯃꯩꯇꯥ ꯊꯤꯊꯤ ꯑꯃ ꯏꯁꯩ ꯁꯛꯆꯔꯨꯕꯗꯒꯤꯁꯨ ꯑꯩꯒꯤ ꯇꯥꯗꯁꯤꯅ ꯍꯦꯛꯇ ꯃꯣꯕꯥꯏꯜ ꯑꯐꯪ ꯃꯣꯕꯥꯏꯜ ꯄꯥꯏꯔꯒ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ 1K ꯌꯧꯅꯕ ꯍꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯅꯤ ꯑꯣꯖꯥ ꯀꯣ ꯃꯗꯨꯅ ꯅꯅꯥꯎꯅ ꯉꯁꯤꯐꯥꯎꯗ ꯑꯩ ꯏꯌꯥꯝꯕ ꯕꯤꯔꯆꯟꯗ꯭ꯔ ꯁꯥꯒꯠꯐꯝ ꯑꯩ ꯀꯥꯎꯖꯗꯦ ꯏꯌꯥꯝꯕꯗꯣ ꯃꯩꯇꯩꯒꯤ ꯃꯅꯤꯄꯨꯔꯤ ꯅꯠꯇ ꯁꯪꯀꯤꯔꯇꯟꯒꯤ ꯄꯨꯡ ꯌꯩꯕ ꯏꯌꯥꯝꯕꯅꯤ ꯑꯗꯣ ꯃꯍꯥꯛꯁꯦ ꯍꯧꯐꯝꯗꯤ ꯀꯁꯥꯔꯅꯤ ꯀꯁꯥꯔ ꯁꯤꯜꯕꯥꯒꯤꯅꯤ ꯑꯗꯣ ꯃꯍꯥꯛꯁꯤ ꯍꯣꯖꯥꯏꯗ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯏꯌꯥꯝꯕꯁꯨ ꯑꯩ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯒꯤ ꯋꯥꯏꯐꯁꯨ ꯑꯅꯨ ꯁꯥꯒꯠꯐꯝ ꯍꯥꯏꯅ ꯑꯣꯖꯥ ꯀꯣ ꯑꯣꯖꯥꯁꯨ ꯌꯦꯡꯕꯤꯔꯝꯒꯅꯤ ꯑꯗꯣ ꯑꯅꯨ ꯁꯥꯒꯠꯐꯝꯅꯁꯨ ꯃꯥꯒꯤ ꯃꯕꯨꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯒꯤ ꯏꯌꯥꯝꯕ ꯕꯤꯔꯆꯟꯗ꯭ꯔ ꯁꯥꯒꯠꯐꯝꯒꯤ ꯃꯇꯦꯡꯗꯒꯤ ꯁꯞꯄꯣꯔꯠꯇꯒꯤ ꯑꯣꯖꯥ ꯑꯩꯅ 1K ꯌꯧꯖꯈꯤꯕꯅꯤ ꯑꯗꯨꯅ ꯑꯣꯖꯥꯅ ꯉꯁꯤ ꯍꯧꯗꯣꯛꯄꯤꯕꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯏꯌꯥꯝꯕ ꯕꯤꯔꯆꯟꯗ꯭ꯔꯕꯨꯁꯨ ꯃꯪꯒꯣꯜ ꯅꯠꯇꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯏꯌꯥꯝꯕꯕꯨ ꯃꯇꯝ ꯂꯩꯕꯈꯤꯕꯤꯇ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯌꯨ ꯑꯣꯏꯁꯅꯨ ꯅꯅꯥꯎ ꯃꯪꯒꯣꯜ ꯅꯠꯇꯅ ꯂꯩꯔꯤ ꯃꯈꯩꯗꯤ ꯏꯌꯥꯝꯕꯕꯨ ꯀꯥꯎꯕ ꯉꯝꯖꯔꯣꯏ ꯃꯗꯨ ꯅꯨꯃꯤꯠꯇꯨ ꯇꯥꯗꯗꯁꯨ ꯐꯖꯅ ꯃꯥꯁꯨ ꯑꯁꯦꯡꯕ ꯇꯧꯅ ꯃꯥꯁꯨ ꯂꯧꯁꯟꯈꯤ ꯍꯥꯏꯕ ꯑꯣꯖꯥ ꯀꯣ ꯑꯩꯅ ꯚꯣꯏꯁꯁꯦ ꯑꯣꯟꯊꯣꯛꯄꯅꯦꯕ ꯍꯦꯜꯂꯣ ꯀꯥꯏꯅ ꯇꯧꯔ ꯃꯥꯅ ꯀꯅꯥꯅ ꯑꯣꯏꯕꯤꯔꯕꯅꯣ ꯀꯥꯏꯅ ꯃꯔꯒꯗꯤ ꯃꯥꯗꯤ ꯇꯨ ꯀꯣꯜꯗꯒ ꯑꯩꯒꯤ ꯂꯝꯕꯔ ꯊꯣꯛꯑꯕꯖꯥꯠꯅꯤꯗꯅꯀꯣ ꯃꯣꯕꯥꯏꯜꯗꯨꯗ ꯑꯩꯗꯤ ꯈꯪꯗꯕ ꯂꯝꯕꯔꯁꯤꯅ ꯑꯩꯈꯣꯏ ꯑꯩꯒꯥꯒꯤ ꯃꯣꯕꯥꯏꯜꯁꯤꯗ ꯃꯥꯅ ꯁꯣꯝ ꯀꯅꯥꯅꯣ ꯂꯝꯕꯔꯁꯤꯕꯨ ꯇꯨꯀꯣꯜꯗ ꯌꯦꯡꯕꯗ ꯁꯥꯝ ꯁꯔꯃꯥ ꯊꯣꯏ ꯚꯥꯃꯣꯜꯂ ꯀꯥꯏꯅ ꯑꯗꯨ ꯃꯥꯅ ꯀꯅꯥꯅꯣ ꯍꯪꯉ ꯃꯈꯥ ꯇꯥꯝꯗꯩ ꯐꯕꯀꯣ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪ ꯃꯥꯗꯣ ꯍꯥꯏꯕꯗꯨ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯔꯕ ꯍꯁ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅ ꯃꯔꯝ ꯃꯥꯅ ꯚꯥꯃꯣꯜ ꯍꯥꯏꯗꯨꯒ ꯑꯩꯁꯨ ꯄꯥꯏꯔꯦꯛ ꯄꯊꯨꯞꯗ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯩꯁꯨ ꯚꯥꯃꯣꯜꯅꯤꯅꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯨꯕ ꯑꯗꯨꯒ ꯃꯥꯒꯤꯁꯤ ꯊꯥꯖꯈꯤꯕꯅꯦꯕꯀꯣ ꯑꯁ ꯑꯣꯖꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯔꯣꯟꯒꯤ ꯋꯥꯔꯤꯅꯤꯀꯣ ꯍꯟꯗꯛ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯀꯥꯏꯅ ꯂꯩꯔꯝꯃꯤꯁꯤ ꯑꯣꯖꯥ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯌꯨꯇꯨꯕꯀꯤ ꯀꯝꯄꯅꯤꯕꯨ ꯆꯦꯅꯦꯜꯁꯤꯕꯨ ꯑꯩꯅ ꯊꯥꯒꯠꯇꯕ ꯉꯝꯗꯦ ꯑꯣꯖꯥ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ
ꯑꯗꯨꯒꯤ ꯍꯔꯥꯎꯕ ꯇꯌꯥꯝꯕ ꯉꯥꯛꯇꯪ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯄꯀꯣ ꯑꯗꯣ ꯏꯌꯥꯝꯕ ꯕꯦꯠꯁꯤꯅ ꯐꯪꯅꯕꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯨꯕ ꯑꯗꯣ ꯍꯟꯗꯛꯀꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯀꯣ ꯑꯗꯨꯅ ꯑꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯂꯩ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯄꯥꯏꯍꯟꯅꯤꯡꯉꯤ ꯂꯣꯏꯅ ꯂꯣꯏꯅꯅ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅ ꯆꯦꯅꯦꯜ ꯃꯩꯇꯩ ꯆꯦꯅꯦꯜꯕꯨ ꯐꯪꯉꯕ ꯂꯣꯏ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯣꯖꯥ ꯑꯗꯨꯅ ꯑꯩ ꯃꯤꯅ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯐꯖꯗ꯭ꯔꯦ ꯑꯩ ꯀꯁꯥꯔ ꯍꯥꯏꯕ ꯂꯩꯇꯦ ꯏꯝꯐꯥꯜ ꯍꯥꯏꯕ ꯂꯩꯇꯦ ꯑꯒꯣꯇꯣꯂꯥ ꯍꯥꯏꯕ ꯂꯩꯇꯦ ꯇ꯭ꯔꯤꯄꯨꯔꯥ ꯕꯪꯒ꯭ꯂꯥꯗꯦꯁ ꯂꯩꯇꯦ ꯑꯩ ꯂꯣꯏꯅ ꯃꯩꯇꯩ ꯆꯦꯅꯦꯜꯕꯨ ꯐꯪꯉꯕꯗꯤ ꯑꯣꯖꯥ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯖꯔꯦ ꯑꯩ ꯁꯞ ꯇꯧꯖꯔꯦ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯅꯨꯡꯁꯤꯔꯕ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯇꯣꯉꯥꯟꯕ ꯏ ꯑꯃ ꯆꯦꯟꯅꯔꯤ ꯈꯪꯕ꯭ꯔꯥ ꯃꯥꯒ ꯑꯩꯒ ꯃꯥꯒꯤ ꯑꯩꯒꯤ ꯑꯗꯨ ꯃꯥꯅ ꯑꯗꯥ ꯍꯥꯏꯕ ꯑꯃ ꯂꯩꯌꯦ ꯃꯁꯤꯒꯨꯝꯕꯁꯨ ꯈꯔ ꯈꯔ ꯁꯨꯝ ꯂꯩ ꯃꯗꯨꯕꯨ ꯑꯩ ꯃꯗꯨ ꯀ꯭ꯂꯤꯌꯥꯔ ꯂꯧꯗ꯭ꯔꯦ ꯑꯣꯖꯥꯀꯣ ꯖꯁ ꯃꯥꯅ ꯈꯪꯈ꯭ꯔꯦ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯀꯩ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯕꯗꯣ ꯃꯗꯨꯗꯤ ꯑꯣꯖꯥ ꯑꯩꯅ ꯁꯨꯝ ꯄꯥꯡꯊꯣꯛꯆꯔꯤ ꯑꯩꯈꯣꯏ ꯑꯣꯃꯣꯖꯤ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯣ ꯑꯩꯅ ꯍꯪꯕꯁꯤ ꯅꯪ ꯐꯖꯅ ꯈꯨꯝꯃꯛꯇ꯭ꯔꯦ ꯔꯦꯕꯤꯇꯥ ꯀꯀꯥꯗꯤ ꯆꯥꯛ ꯆꯥꯕ ꯀꯨꯏꯔꯦꯅ ꯉꯁꯥꯏ ꯀꯀꯥ ꯍꯥꯏꯅ ꯆꯥꯛ ꯆꯥꯔꯦ ꯅꯪ ꯆꯥꯛ ꯆꯥꯔꯕꯣ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯏ ꯔꯦꯕꯤꯇꯥ ꯀꯀꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤ ꯉꯔꯥꯡꯁꯨ ꯅꯪ ꯌꯥꯝ ꯀꯀꯥꯗ ꯋꯥꯔꯧ ꯃꯥꯜꯂꯦ ꯀꯀꯥꯅ ꯀꯣꯃꯦꯟ ꯄꯥꯔꯛꯇꯕꯤ ꯊꯝꯃꯒꯦ ꯀꯥꯏꯅꯀꯣ ꯀꯀꯥꯅꯗꯤ ꯆꯦꯅꯦꯜ ꯑꯩꯒꯤ ꯂꯥꯏꯚ ꯊꯥꯕ ꯃꯇꯝꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯍꯥꯏꯖꯕꯅꯤꯀꯣ ꯑꯩ ꯂꯥꯏꯚ ꯊꯥꯕꯁꯤ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯦꯠꯁꯤꯅ ꯑꯩ ꯀꯣꯃꯦꯟ ꯎꯗꯦꯅꯀꯣ ꯉꯔꯥꯡ ꯅꯪꯅ ꯀꯣꯃꯦꯟ ꯊꯥꯗꯣ ꯀꯀꯥ ꯎꯍꯧꯗ꯭ꯔꯦ ꯁꯣꯔꯤ ꯑꯗꯨꯅ ꯀꯀꯥ ꯂꯥꯁꯇ ꯑꯩ ꯃꯌꯥꯝꯗ ꯑꯩ ꯁꯔꯦꯟꯗꯔ ꯇꯧꯊꯣꯛꯆꯈꯤꯕꯅꯤ ꯑꯩ ꯍꯥꯏꯖꯈꯤꯕꯅꯤ ꯑꯩ ꯃꯣꯕꯥꯏꯜꯁꯤꯒ ꯑꯩ ꯀꯣꯃꯦꯟ ꯑꯝꯇ ꯎꯗ꯭ꯔꯦ ꯅꯦꯠ ꯌꯥꯗꯕꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇ ꯑꯩ ꯎꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩ ꯀꯣꯃꯦꯟꯗꯣ ꯂꯥꯛꯑꯒ ꯎꯗꯕꯗꯒꯤ ꯅꯦꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅ ꯑꯩ ꯀꯣꯃꯦꯟ ꯄꯥꯕ ꯉꯝꯖꯗꯕꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯍꯥꯏꯅ ꯀꯀꯥ ꯃꯪꯒꯣꯟꯅ ꯍꯥꯏꯈꯤꯕꯅꯤꯀꯣ ꯔꯦꯕꯤꯇꯥ ꯅꯪ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯀꯀꯥꯅ ꯍꯥꯏꯁꯦ ꯇꯥꯔꯝꯒꯅꯤ ꯑꯗꯣ ꯀꯀꯥꯅ ꯍꯪꯉꯤꯁꯦ ꯏꯆꯟꯕꯨ ꯉꯁꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯀꯔꯤ ꯌꯦꯟꯖꯥꯡ ꯍꯥꯎꯔꯤ ꯑꯗꯣ ꯀꯀꯥꯅ ꯄꯨꯡ 8:30 ꯉꯁꯤ ꯑꯦꯜꯕꯤ ꯍꯧꯕꯅꯤꯀꯣ ꯑꯗꯣ ꯏꯆꯟ ꯂꯥꯛꯇꯕꯁꯦ ꯀꯀꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯊꯪꯗ ꯅꯪ ꯂꯥꯛꯑꯦ 10:30 ꯃꯇꯨꯡꯗ ꯀꯀꯥ ꯌꯥꯝ ꯍꯔꯥꯎꯔꯦ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯏꯆꯟ ꯗꯦꯕꯤꯇꯥꯕꯨ ꯑꯩ ꯊꯥꯒꯠꯆꯔꯤ ꯏꯆꯟ ꯗꯦꯕꯤꯇꯥꯁꯤ ꯆꯦꯅꯦꯜ ꯄꯥꯏꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯗꯨꯝꯕ ꯑꯩꯒꯤ ꯏꯆꯟ ꯔꯦꯕꯤꯇꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯑꯃꯗꯤ ꯆꯠꯈ꯭ꯔꯕ ꯂꯩꯔꯤꯕ꯭ꯔꯥ ꯏꯆꯟ ꯗꯦꯕꯤꯇꯥ ꯀꯩ ꯀꯀꯥꯅ ꯍꯪꯉꯤꯕꯁꯦ ꯇꯥꯕꯗꯤ ꯑꯗꯨꯝ ꯈꯨꯝꯃꯧꯀꯣ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ ꯉꯔꯥꯡ ꯏꯆꯟꯒꯤ ꯀꯣꯃꯦꯟ ꯄꯥꯍꯧꯗꯕ ꯏꯆꯟꯅ ꯋꯥꯔꯧꯈꯤꯕꯗꯣ ꯑꯝꯇꯪ ꯁꯦꯡꯗꯣꯛꯄꯤꯔꯣ ꯅꯕꯨꯡꯗꯤ ꯏꯆꯟꯗ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯑꯩ ꯅꯦꯠ ꯌꯥꯗꯕꯒꯤ ꯃꯔꯝꯅ ꯑꯩ ꯀꯣꯃꯦꯟ ꯎꯈꯤꯗꯕꯅꯦ ꯑꯗꯨꯕꯨ ꯂꯥꯁꯇꯗꯤ ꯑꯩ ꯀꯣꯃꯦꯟꯗꯣ ꯂꯣꯏꯅ ꯕꯦꯛ ꯇꯧꯈꯤꯕꯅꯤ ꯍꯟꯈꯤꯕꯅꯤꯀꯣ ꯔꯦꯕꯤꯇꯥ ꯀꯀꯥꯅ ꯍꯥꯏꯁꯦ ꯇꯥꯔꯗꯤ ꯈꯨꯝꯃꯛꯎ
ꯃꯌꯥꯝ ꯑꯩ ꯅꯦꯠꯁꯦ ꯍꯧꯔꯦꯀꯣ ꯔꯦꯕꯤꯇꯥ ꯇꯥꯔꯤꯕꯣ ꯀꯀꯥꯅ ꯍꯪꯉꯤꯁꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯉꯔꯥꯡ ꯅꯪ ꯀꯣꯃꯦꯟ ꯀꯀꯥꯅ ꯕꯦꯛ ꯇꯧꯗꯕ ꯍꯟꯈꯤꯗꯕꯗꯣ ꯋꯥꯔꯧꯅꯨ ꯀꯀꯥꯅ ꯂꯥꯁꯇꯗꯤ ꯂꯣꯏ ꯁꯦꯡꯗꯣꯛꯈꯤꯕꯅꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯐꯝꯗ ꯃꯌꯥꯝ ꯅꯦꯠ ꯌꯥꯗ꯭ꯔꯦ True. ꯀꯀꯥꯗꯤ ꯉꯥ ꯑꯣꯏꯔꯝꯒꯅꯤ ꯃꯅꯤ ꯔꯦꯕꯤꯇꯥ ꯀꯀꯥꯗꯤ ꯉꯥꯅꯤ ꯑꯣꯖꯥ ꯕꯁꯟꯇꯅ ꯀꯩ ꯍꯥꯏꯕ ꯄꯥꯔꯤ ꯏꯃꯣꯝ ꯍꯣꯏꯖꯥꯏꯒꯤ ꯏꯆꯜꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯦꯁ ꯑꯣꯖꯥ ꯑꯩꯈꯣꯏ ꯄꯥꯔꯤ ꯏꯃꯣꯝ ꯏꯇꯩꯃꯗꯤ ꯄꯨꯔꯥ ꯀꯩꯅꯣꯅꯤ ꯍꯥꯏꯐꯥꯏ ꯃꯤꯅꯤ ꯌꯥꯝꯅ ꯐꯕ ꯏꯇꯩꯃꯅꯤ ꯃꯅꯥꯎꯕꯨ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯏꯇꯩꯃꯅꯤ ꯀꯥꯟꯄꯨꯔꯗꯒꯤ ꯌꯥꯏꯔꯤꯄꯣꯛꯄꯗ ꯆꯠꯇ꯭ꯔꯕ꯭ꯔꯥ ꯃꯔꯛ ꯃꯔꯛꯇ ꯆꯠꯂꯤ ꯏꯆꯦ ꯌꯥꯝ ꯇꯣꯏꯅꯗꯤ ꯆꯠꯇ꯭ꯔꯦ ꯀꯣ ꯑꯩꯁꯨ ꯏꯁꯩꯗ ꯈꯔ ꯈꯔ ꯑꯗꯨꯝ ꯀꯨꯡꯕꯅꯤꯅ ꯀꯀꯥꯒꯤ ꯁꯤꯝꯗꯣ ꯏꯌꯥꯔꯇꯦꯜꯗ ꯑꯣꯟꯊꯣꯛꯂꯣ
ꯂꯩꯅ ꯂꯩꯔꯦ ꯅꯦꯠ ꯑꯗꯨꯅꯤ ꯔꯦꯕꯤꯇꯥ ꯑꯦꯌꯥꯔꯇꯦꯜꯁꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯩꯈꯣꯏ ꯈꯨꯟꯁꯦ ꯈꯪꯉꯕꯣ ꯖꯤꯑꯣꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯤ ꯍꯥꯟꯅ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯈꯪꯗꯦ ꯍꯧꯖꯤꯛ ꯖꯤꯑꯣꯁꯦ ꯄꯨꯔꯥ ꯀꯩꯅꯣ ꯇꯥꯔꯦꯕ ꯗꯔꯀꯥꯔ ꯇꯥꯔꯦ ꯍꯥꯏꯁꯤꯅꯦꯕ ꯀꯔꯤꯝꯅꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯁꯤꯅꯦꯕ ꯑꯗꯨꯝ ꯍꯥꯏ ꯆꯥꯟꯗꯦ ꯀꯀꯥ ꯑꯩꯈꯣꯏ ꯑꯩꯒ ꯉꯁꯤ ꯅꯥꯄꯤ ꯀꯦꯖꯤ ꯂꯨꯝꯕ ꯉꯄꯥꯏ ꯀꯦꯖꯤ 4 ꯂꯨꯝꯕ ꯑꯃ ꯐꯥꯏ 3,000ꯗ ꯃꯌꯥꯡ ꯊꯕꯛ ꯁꯨꯕ ꯑꯃꯅ ꯂꯧꯈ꯭ꯔꯦ ꯀꯀꯥ ꯏꯃꯥꯏ ꯀꯀꯥ ꯑꯩꯈꯣꯏ ꯁꯤꯗ ꯉꯁꯤ ꯉꯄꯥꯏ ꯀꯦꯖꯤ 4 ꯂꯨꯝꯕ ꯑꯃ ꯐꯥꯏ 3,000ꯗ ꯃꯌꯥꯡ ꯊꯕꯛ ꯁꯨꯕ ꯑꯃꯅ ꯂꯧꯈ꯭ꯔꯦ ꯑꯣ ꯃꯥꯏ ꯒꯣꯠ ꯑꯗꯨꯗꯤ 3, 4, 23, 12,000 ꯏꯃꯥꯏꯄꯦꯝꯃ ꯆꯥꯎꯔꯦ ꯃꯩꯇꯩꯅ ꯐꯥꯏꯔꯥ ꯃꯌꯥꯡꯅ ꯐꯥꯏꯔꯥ ꯀꯩꯅꯣ ꯔꯦꯕꯤꯇꯥ ꯉꯄꯥꯏꯒꯤꯗꯣ ꯉꯄꯥꯏ ꯑꯃꯅ ꯀꯦꯖꯤ 4 ꯂꯨꯝꯕ ꯑꯃ ꯇꯔꯥ 3,000 ꯀꯦꯖꯤꯗ ꯉꯄꯥꯏꯕꯨ 3,000 ꯄꯤꯕ꯭ꯔꯥꯅꯦ ꯅꯪ ꯉꯥꯡꯉꯤꯁꯤꯕꯨ ꯉꯁꯤ ꯉꯄꯥꯏ ꯀꯦꯖꯤ 4 ꯂꯨꯝꯕ ꯑꯃ ꯐꯥꯏ 3,000ꯗ ꯃꯌꯥꯡ ꯊꯕꯛ ꯁꯨꯕ ꯑꯃꯅ ꯂꯧꯈ꯭ꯔꯦ ꯀꯀꯥ ꯑꯣꯏꯃꯥꯏ ꯄꯦꯝꯃ 3,000ꯗ ꯌꯥꯝ ꯆꯥꯎꯔꯦ ꯑꯗꯨꯗꯤ ꯃꯩꯇꯩꯅ ꯐꯥꯏꯔꯣ ꯃꯣꯏꯅ ꯖꯥꯇꯤꯅ ꯐꯥꯏꯔꯣ ꯔꯦꯕꯤꯇꯥ ꯉꯄꯥꯏꯗꯣ ꯉꯄꯥꯏꯗꯣ ꯑꯗꯨꯛ ꯆꯥꯎꯕ ꯈꯨꯟꯗꯨꯒ ꯃꯩꯇꯩ ꯀꯅꯥꯝ ꯂꯧꯍꯧꯗ꯭ꯔꯦ ꯔꯦꯕꯤꯇꯥ ꯉꯄꯥꯏꯗꯣ ꯃꯣꯏꯔꯥꯡꯕꯨ ꯃꯤ ꯑꯃꯇ ꯂꯧꯕꯩ ꯋꯥꯈꯜ ꯂꯩꯍꯧꯗꯦ ꯑꯝꯇ ꯑꯗꯨꯛ ꯆꯥꯎꯕ ꯉꯄꯥꯏꯗꯨꯕꯨ ꯔꯦꯕꯤꯇꯥ ꯀꯩꯗꯧꯔꯦ ꯉꯄꯥꯏꯗꯣ ꯃꯩꯇꯩꯅ ꯐꯥꯏꯔꯥ ꯃꯔꯣꯜ ꯑꯃ ꯐꯥꯔꯤꯔꯥ ꯍꯥꯏꯕ ꯑꯗꯨꯛ ꯍꯥꯎ ꯉꯥꯗꯨꯕꯨ ꯑꯗꯨꯛ ꯆꯥꯎꯕ ꯈꯨꯟꯗꯨꯒ ꯉꯄꯥꯏꯗꯣ ꯂꯧꯕ ꯉꯝꯕ ꯃꯤ ꯑꯃ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯗꯣ ꯔꯦꯕꯤꯇꯥ ꯅꯦꯠ ꯌꯥꯗ꯭ꯔꯦꯀꯣ ꯅꯦꯠꯁꯦ ꯂꯩ ꯂꯩꯔꯦ
레비타 네 야드레코 네 야드레보 넌 뚜민 내이래 정대라 먹고 네 시동할 때 레비타 ngapa이도 너 메티 짱 파이라 아토모로 파리라 쿰 락티 해 네 야드레 말해 yang kena lagi 네 시동할 때 거. 이게 식물을 보는 응? 식물을 보 그냥 또 거기 한동못 짜세요 싸우면서 мяу мяу ít nè 시장 qua đây có nè xỉu đu đi đấy
기둥 짜면서 이거는 직자로보니 직자로보 직자로보니 직자로보니 제 짜라면서 형서 이 짜고 노래만 사지 좀 Nam kana lege revita lebo kakana ngwa ta tra mare net ngwa ta to ira khang de thế nga cái thế mà am net se ko 오 이른바 nga마자 바자 아마 아 아야이바 아마 Wow, how bani yekena oja chak charbo chare amit iche na keba mongol iche su chalage chak thongba lusalurage good night iche good night thank you iche na chak thong tong kai thokpiraga nangnaw gi chenen dang si lakpi bai te mana naw mongol na haninga ite iche bu thage chari iche thank you good night bye bye iche bye bye amit kenyang chai ngày ở đây mà hai mí amit cây nhang chai hai đâu ta kia 한덕 넷 잠 누가이 때 amit 넷 누가이 때 sao ngồi 넷이 우르르 레레 줘보세요 ngaga hawaiga chai oja ojadi kari mathen chage amit ojagi di nga sing thongi ko nang su ngaga hawaiga chai haudo matam haungani mama thongbodo haungani ai khanjabada amit na nga hawaiga chai ojadi kari mathen chage hai amit ojadi nga thong chai ko nga sing thong chai net nuai te tuna u lei le re amit ko Ngambi waikom ngambi wangkom kayak apa upu mathakta haudong ama kakre
ꯀꯥꯕꯅꯤ ꯀꯥꯕ ꯂꯣꯏ ꯀꯥꯕ ꯉꯝꯃꯦ ꯀꯣ. ꯊꯦꯡꯀꯨ ꯉꯝꯕꯤ ꯋꯥꯡꯈꯣꯡ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯄꯤꯕꯨ ꯊꯥꯒꯠꯆꯔꯤ. ꯂꯥꯛꯑꯗꯤ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯨꯀꯣ. ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ, ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯔꯝꯃꯨ, ꯀꯣꯃꯦꯟ ꯇꯧꯔꯝꯃꯨ. ꯊꯥꯒꯠꯆꯔꯤ ꯅꯌꯥꯝꯕꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ. ꯍꯌꯦꯡ ꯀꯅꯥ ꯂꯥꯛꯇꯣꯏꯅꯣ ꯑꯣꯖꯥ? ꯍꯌꯦꯡꯗꯣ ꯑꯃꯤꯠ ꯑꯣꯖꯥꯗꯤ ꯂꯥꯛꯑꯔꯣꯏ ꯅꯍꯥꯟ ꯍꯥꯏꯗꯣꯛꯑꯝꯃꯦꯗꯅ. ꯑꯣꯖꯥꯗꯤ ꯂꯥꯏꯀꯣꯟꯗ ꯏꯁꯩ ꯂꯩꯕꯗꯣ, ꯑꯣꯖꯥꯗꯤ ꯂꯥꯏꯀꯣꯟꯒꯤ ꯏꯁꯩꯗꯨꯁꯨ ꯍꯥꯏꯗꯣꯔꯛꯑꯦ. ꯑꯗꯣ ꯑꯣꯖꯥꯗꯤ ꯍꯌꯦꯡ ꯌꯨꯝꯗ ꯐꯝ ꯇꯥꯔꯦ. ꯅꯣꯏ ꯃꯌꯥꯝ ꯁꯨꯝ ꯈꯨꯜꯂꯣꯛ ꯄꯥꯎꯇꯅ ꯄꯥꯡꯊꯣꯛꯑꯣꯀꯣ ꯀꯔꯃꯗꯣ. ꯀꯅꯥ ꯀꯅꯥ ꯂꯥꯛꯇꯣꯏꯅꯣ ꯑꯩ ꯍꯥꯏ ꯉꯝꯗ꯭ꯔꯦ. ꯕꯤꯁꯣꯆꯟꯗ꯭ꯔ ꯁꯥꯔꯅꯤ ꯀꯣ. ꯑꯗꯣ ꯑꯩꯒꯤꯗꯤ ꯀꯩꯁꯥ ꯂꯩꯀꯣꯜꯗ ꯂꯩꯕꯅꯤ. ꯀꯩꯁꯥ ꯂꯩꯀꯣꯜꯗꯨꯁꯨ ꯃꯥꯅ ꯍꯥꯏꯗꯣꯔꯛꯑꯦ. ꯍꯥꯏꯗꯣꯛꯑꯅꯤ ꯎꯄꯥꯏ ꯂꯩꯇꯦ. ꯅꯪꯗꯣ ꯀꯩꯅꯣ ꯍꯌꯦꯡ ꯅꯥꯌꯦꯛꯇꯨꯗꯨꯕ ꯈꯨꯜꯂꯨꯛ ꯄꯥꯎꯗꯅ ꯐꯖꯅ ꯄꯥꯡꯊꯣꯛꯑꯣꯀꯣ. ꯍꯌꯦꯡꯗꯤ ꯅꯨꯡꯊꯤꯟ ꯀꯔꯃ ꯅꯠꯇ꯭ꯔꯥ ꯑꯃꯤꯠ? ꯍꯌꯦꯡ ꯅꯨꯡꯊꯤꯟꯅꯤ. ꯃꯌꯥꯝ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯏꯆꯤꯟ ꯏꯅꯥꯎ? ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯔꯣ ꯋꯥꯔꯤ ꯁꯥꯟꯅꯁꯤ. ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ. ꯍꯌꯦꯡ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯤꯅꯣ ꯑꯣꯖꯥ? ꯍꯌꯦꯡꯗꯤ ꯕꯤꯁꯣꯆꯟꯗ꯭ꯔ ꯍꯣꯏꯅꯤ. ꯑꯇꯩꯗꯤ ꯀꯅꯥ ꯈꯪ ꯉꯝꯗ꯭ꯔꯦꯀꯣ ꯑꯃꯤꯠ. ꯀꯩꯅꯣ? ꯀꯥꯏꯗꯅꯣ? ꯃꯨꯕꯤ? ꯃꯆꯥ ꯀꯥꯏꯗꯅꯣꯅꯦ? ꯃꯆꯥ ꯏꯃꯥꯏꯄꯦꯝꯃ ꯅꯪꯗꯣ ꯀꯥꯏꯔꯅꯦ? ꯁꯦ ꯁꯦ ꯎꯄꯨ ꯃꯊꯛ ꯀꯥꯔꯨꯕꯗꯣ ꯇꯨ ꯁꯤꯒ ꯂꯩꯔꯦ ꯇꯨ. ꯐꯨꯗꯣꯛꯑꯗꯤ ꯃꯁꯦ ꯀꯩꯅꯣ ꯃꯁꯦ? ꯀꯩꯅꯣ? ꯇꯨ ꯎꯄꯨꯗ ꯀꯥꯔꯨꯕꯗꯣ. ꯅꯨꯡꯊꯤꯟꯗꯅꯤ, ꯍꯣꯏ ꯅꯨꯡꯊꯤꯟꯗꯅꯤ ꯑꯃꯤꯠ ꯅꯨꯡꯊꯤꯟꯗꯅꯤ. ꯑꯗꯣ ꯑꯌꯨꯛꯇ ꯑꯣꯖꯥ ꯂꯥꯏꯀꯣꯟꯗ ꯏꯁꯩ ꯂꯩꯔꯝꯕꯅꯤꯀꯣ. ꯑꯗꯨ ꯂꯣꯏꯔ ꯂꯥꯛꯄꯒꯤ ꯋꯥꯔꯤꯅꯤ. ꯑꯣꯖꯥꯅ ꯋꯥꯃꯟꯗꯅ ꯍꯛꯆꯥꯡꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯀꯣ. ꯑꯗꯨꯅ ꯑꯩ ꯍꯥꯏꯗꯣꯛꯈꯤꯕꯅꯤ ꯑꯃꯤꯠ. ꯍꯌꯦꯡ ꯐꯖꯅ ꯄꯥꯡꯊꯣꯛꯑꯣ. ꯃꯥꯅꯤ ꯑꯣꯖꯥ. ꯑꯣꯖꯥ ꯂꯥꯏꯚ ꯂꯥꯛꯄꯤꯕ ꯄꯨꯝꯅꯃꯛ ꯂꯥꯏꯛ ꯇꯧꯔꯒ ꯆꯠꯄꯤꯌꯨ. ꯊꯦꯡꯀ꯭ꯌꯨ ꯑꯃꯤꯠ, ꯊꯦꯡꯀ꯭ꯌꯨ. ꯑꯃꯤꯠꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅꯁꯨ ꯑꯩ ꯏꯅꯥꯎ ꯑꯃꯤꯠꯄꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯊꯝꯖꯒꯦꯀꯣ ꯆꯦꯟꯅꯦꯜ ꯑꯃꯒꯤ ꯇꯔꯞꯇꯒꯤ. ꯑꯣꯀꯦ ꯑꯃꯤꯠ, ꯅꯪꯗꯤ ꯍꯌꯦꯡ ꯄ꯭ꯔꯣꯒꯥꯝ ꯂꯩꯕꯅꯤꯅ ꯄꯣꯊꯥꯅꯕ ꯇꯧꯔꯣ. ꯈꯤꯇꯪ ꯉꯟꯅ ꯍꯧꯒꯠꯂꯛꯇꯅ ꯇꯧꯀꯣ. ꯑꯗꯨꯅ ꯍꯌꯦꯡꯃꯨꯛ ꯅꯥꯌꯦꯛꯇꯒ ꯍꯌꯦꯡꯃꯨꯛ ꯎꯅꯁꯤ. ꯉꯁꯤꯒꯤꯗꯤ ꯅꯪ ꯍꯌꯦꯡ ꯄ꯭ꯔꯣꯒꯥꯝ ꯂꯩꯕꯅꯤꯅꯀꯣ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ ꯑꯃꯤꯠ. ꯑꯣꯖꯥꯅ ꯍꯥꯏꯁꯦ ꯁꯥꯎꯅꯨꯀꯣ.
ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯑꯃꯤꯠꯅ ꯃꯥ ꯑꯣꯖꯥꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯍꯩ ꯊꯝꯕꯤꯔꯛꯄꯁꯦ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯑꯩꯒꯤ ꯏꯅꯥꯎ ꯑꯃꯤꯠꯄꯨ ꯑꯣꯖꯥ ꯃꯪꯒꯣꯜꯅ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤꯀꯣ. ꯌꯥꯝ ꯁꯥꯏꯕꯣ ꯐꯦꯟ ꯊꯥ ꯑꯗꯨꯝ ꯁꯥꯒꯠꯂꯤ요. ꯁꯥꯏꯕꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ. ꯑꯗꯣ ꯀꯅꯥ ꯀꯅꯥ ꯂꯩꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯂꯥꯏꯞꯇ ꯅꯨꯡꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥꯒꯨꯝꯕ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯀꯣ ꯃꯌꯥꯝ ꯄꯣꯊꯥꯕꯤꯔꯣ. ꯍꯌꯦꯡꯗꯤ ꯅꯤꯡꯊꯧꯀꯥꯕꯅꯤꯅ ꯀꯅꯥꯒꯨꯝꯕ ꯋꯥꯔꯝꯃꯅꯤꯀꯣ ꯉꯥꯏꯕꯗ. ꯔꯦꯕꯤꯇꯥꯅ ꯅꯠꯇꯦꯅꯦ ꯐꯤꯕꯨꯅꯅꯤ ꯒꯣꯔꯆꯟꯗ꯭ꯔ ꯃꯕꯨꯡ ꯈꯣꯡꯕꯗꯣ ꯈꯪꯕ꯭ꯔꯥ ꯀꯀꯥ? ꯃꯣꯏ ꯃꯅꯥꯛꯇꯅꯤ ꯐꯥꯔꯤꯕ ꯃꯤꯗꯣ. ꯑꯣ ꯃꯩꯇꯩꯅ ꯐꯥꯕꯅꯦ. ꯑꯣ ꯒꯣꯔꯆꯟꯗ꯭ꯔ ꯃꯕꯨꯡ ꯈꯣꯡꯕ ꯈꯪꯉꯤ ꯔꯦꯕꯤꯇꯥ ꯈꯪꯉꯤ. ꯑꯣ ꯃꯣꯏ ꯃꯅꯥꯛꯀꯤꯔꯥ? ꯑꯣꯍꯣ ꯑꯉꯝꯕꯤ ꯋꯥꯏꯈꯣꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯇꯧꯈ꯭ꯔꯕꯅꯤ. ꯊꯦꯡꯀ꯭ꯌꯨ ꯋꯥꯏꯈꯣꯝ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯅ ꯊꯥꯒꯠꯆꯔꯤ. ꯑꯗꯨ ꯅꯪ ꯆꯦꯅꯦꯜ ꯄꯥꯏꯕ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯗꯤ ꯀꯣꯃꯦꯟ ꯃꯆꯥ ꯑꯃ ꯊꯝꯕꯤꯔꯝꯃꯣ. ꯑꯣꯖꯥ ꯊꯣꯛꯑꯒꯦ ꯒꯨꯗ ꯅꯥꯏꯠ. ꯊꯦꯡꯀ꯭ꯌꯨ ꯑꯃꯤꯠ ꯊꯦꯡꯀ꯭ꯌꯨ. ꯀꯀꯥꯗ ꯅꯠꯇꯦ ꯀꯦꯖꯤꯗ ꯅꯠꯇꯦ ꯀꯦꯖꯤ 4 ꯍꯥꯏꯕꯅꯤ 3,000 ꯍꯥꯏꯗꯣ. ꯈꯪꯉꯦ ꯑꯩ ꯀꯣꯟꯅ ꯈꯪꯉꯦ. ꯊꯦꯡꯀ꯭ꯌꯨ ꯑꯣꯖꯥ ꯑꯩ ꯀꯣꯟꯅ ꯈꯪꯉꯦ. ꯅꯪ ꯀꯦꯖꯤ 4ꯗ 3,000 ꯍꯥꯏꯅꯗꯣ ꯑꯩ ꯈꯪꯉꯦ ꯀꯣꯟꯅ ꯔꯦꯕꯤꯇꯥ ꯀꯣ. ꯀꯀꯥꯅ ꯑꯍꯥꯟꯕ ꯎꯕꯗꯅ ꯍꯦꯛ ꯌꯦꯡꯉꯨꯗꯨꯒ ꯀꯦꯖꯤꯗ 3,000 ꯇꯥꯕꯒꯨꯝꯅ ꯑꯩꯅ ꯚꯥꯞ ꯆꯥꯗꯅ ꯑꯩꯈꯣꯏ ꯌꯨꯝꯗꯗꯤ ꯅꯪꯅ ꯀꯦꯖꯤ 4ꯗꯨꯒ ꯂꯨꯄꯥ 3,000 ꯍꯥꯏ. ꯌꯥꯏ ꯀꯥꯏꯗꯦ. ꯊꯦꯡꯀ꯭ꯌꯨ ꯑꯣꯖꯥ ꯋꯦꯜꯀꯝ ꯑꯃꯤꯠ. ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥ ꯂꯩ ꯉꯟꯅ ꯄꯣꯊꯥꯒꯗꯕ ꯂꯩꯔꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯄꯤꯕꯤꯔꯝꯃꯣ. ꯄꯣꯊꯥꯕꯤꯔꯣꯀꯣ. ꯋꯥꯔꯝꯃꯅꯤ ꯃꯌꯥꯝ ꯄꯨꯡ 1:30ꯗꯒꯤ ꯂꯩꯔꯛꯄꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ. ꯌꯥꯝ ꯁꯥꯏꯌꯦ ꯐꯦꯟ ꯊꯥꯅ ꯑꯗꯨꯝ ꯈꯨꯠꯁꯥ ꯑꯃ ꯆꯥꯗꯦꯕꯣ. ꯀꯦꯖꯤ 4 ꯉꯄꯥ ꯍꯥꯏꯁꯦ ꯍꯥꯎꯗꯣꯔꯤꯕꯅꯤꯀꯣ. ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯂꯧꯔꯒ ꯑꯗꯨꯝ ꯌꯦꯟꯅꯔꯒ ꯆꯥꯔꯝꯃꯁꯨ ꯑꯗꯨꯝ ꯍꯥꯎꯒꯗꯕ. ꯃꯌꯥꯡꯗꯤ ꯃꯣꯏꯗꯤ ꯆꯥꯒꯜꯂꯤ. ꯃꯣꯏꯗꯤ ꯇꯥꯡꯒꯦꯔꯥ ꯍꯣꯡꯒꯦꯔꯥ ꯑꯐꯕ ꯉꯥ ꯑꯣꯏꯗꯤ ꯃꯣꯏ ꯆꯥꯅꯕ ꯍꯣꯠꯅꯅꯦꯕ. ꯉꯥꯏꯍꯥꯛ ꯂꯩꯔ ꯑꯃꯨꯛꯀꯣ. ꯑꯗꯨꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ. ꯏꯃꯥꯏꯄꯦꯝꯃ. ꯉꯝꯕꯤ ꯋꯥꯡꯈꯣꯝꯅ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ. ꯋꯥꯡꯈꯣꯝ ꯒꯨꯗ ꯅꯥꯏꯠ. ꯉꯥꯝꯕꯤ ꯋꯥꯏꯈꯣꯝ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ. ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯉꯥꯏꯍꯥꯛ ꯂꯩꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ. ꯅꯥꯌꯦꯛꯇꯒ ꯍꯌꯦꯡ ꯎꯅꯁꯤꯀꯣ. ꯔꯦꯕꯤꯇꯥ ꯐꯤꯗꯣ ꯁꯥꯕ ꯂꯣꯏꯔꯕꯣ?
ꯔꯦꯕꯤꯇꯥ ꯐꯤꯗꯣ ꯁꯥꯕ ꯂꯣꯏꯔꯕꯣ? ꯅꯦꯠꯁꯦ ꯎꯔꯨꯔꯨ ꯂꯩꯁꯦ. ꯃꯌꯥꯝ ꯐꯦꯟ ꯊꯥ ꯁꯥꯏꯕꯣ. ꯈꯥꯡꯉꯝꯗꯦꯕꯣ. ꯃꯌꯥꯝ ꯈꯣꯏ ꯇꯧꯔꯤꯁꯦ ꯆꯨꯔꯦ ꯆꯨꯔꯦ ꯍꯥꯏ, ꯁꯥꯔꯦ ꯁꯥꯔꯦ ꯍꯥꯏ. ꯂꯥꯏꯁꯨ ꯚꯥꯔ ꯄꯨꯕ ꯋꯥꯔꯦ ꯍꯥꯏꯗꯨꯅꯤꯀꯣ. ꯏꯁꯣꯔꯁꯨ ꯋꯥꯔꯦꯕ ꯃꯌꯥꯝꯒꯤ ꯚꯥꯔꯁꯦ ꯄꯨꯕꯗ. ꯃꯌꯥꯝ ꯅꯦꯠꯁꯦ ꯀꯃꯨꯛ ꯎꯔꯨꯔꯨ ꯂꯩꯕ ꯍꯧꯈ꯭ꯔꯦꯀꯣ ꯑꯩꯁꯦ. ꯃꯌꯥꯝ ꯆꯤꯜꯍꯥꯎ ꯁꯥꯔꯝꯒꯅꯤꯀꯣ. ꯃꯌꯥꯝ ꯑꯩꯒꯤ ꯅꯦꯠꯁꯦ ꯍꯧꯈ꯭ꯔꯦ ꯑꯃꯨꯛ.
ꯃꯌꯥꯝ ꯀꯣꯃꯦꯟ ꯑꯝꯇ ꯎꯈꯤꯗ꯭ꯔꯦꯀꯣ ꯑꯃꯨꯛ ꯑꯁ ꯑꯩ ꯅꯦꯠꯁꯤꯗꯤ ꯂꯣꯏꯔꯦꯗ ꯁꯤꯖꯤꯟꯅꯔꯝꯃꯤꯅꯤ ꯃꯌꯥꯝ ꯌꯥꯗ꯭ꯔꯦ ꯑꯩ ꯅꯦꯠꯁꯦ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯎꯔꯨ ꯂꯩꯔꯦꯀꯣ ꯑꯗꯨ ꯃꯌꯥꯝ ꯀꯣꯃꯦꯟꯁꯨ ꯎ ꯐꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯉꯁꯥꯏꯗꯤ ꯀꯣꯃꯦꯟ ꯈꯔ ꯎꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯀꯣꯃꯦꯟ ꯑꯃ ꯎꯈꯤꯗ꯭ꯔꯦ ꯃꯌꯥꯝ
ꯀꯣꯃꯦꯟ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯀꯣꯃꯦꯟꯗꯤ ꯎꯗ꯭ꯔꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯅꯦꯠꯁꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯒ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ. ꯃꯌꯥꯝ ꯀꯔꯤꯝ ꯎꯗ꯭ꯔꯦ. ꯀꯣꯃꯦꯟꯁꯨ ꯎꯗ꯭ꯔꯦ ꯄꯨꯃꯦꯟꯁꯨ ꯎꯗ꯭ꯔꯦ. ꯃꯌꯥꯝ ꯁꯥꯏꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯃꯌꯥꯝ ꯄꯣꯊꯥꯕꯤꯔꯣ. ꯑꯩ ꯒꯨꯗ ꯅꯥꯏꯠ ꯄꯤꯖꯔꯦ. ꯑꯩ ꯀꯣꯃꯦꯟꯁꯨ ꯀꯔꯤꯝꯇ ꯎꯗ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ. ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯂꯣꯛ ꯈꯨꯕꯁꯤꯅꯅꯦ ꯅꯨꯡꯉꯥꯏꯇꯕꯅ ꯈꯅꯥꯎꯁꯤ ꯅꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ. ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯇ ꯅꯠꯇꯅ ꯆꯦꯟꯅ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯋꯥꯔꯝꯃꯅꯤꯀꯣ. ꯀꯣꯃꯦꯟꯁꯨ ꯎꯗ ꯀꯣꯃꯦꯟꯁꯨ ꯄꯥꯗ ꯁꯨꯝ ꯉꯥꯡꯊꯣꯛꯏ ꯂꯩꯔꯦꯕꯀꯣ. ꯅꯦꯠ ꯌꯥꯗꯅ ꯇꯧꯕꯅꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ. ꯅꯦꯠ ꯌꯥꯗꯅ ꯇꯧꯕꯅꯤ ꯃꯌꯥꯝ ꯂꯩꯕꯤꯔꯝꯃꯨ. ꯃꯌꯥꯝ ꯅꯦꯠꯁꯨ ꯌꯥꯗ꯭ꯔꯦ. ꯅꯦꯠ ꯌꯥꯗ꯭ꯔꯦ.
ꯃꯌꯥꯝ ꯀꯣꯃꯦꯟ ꯑꯃꯇ ꯎꯗ꯭ꯔꯦꯀꯣ, ꯃꯌꯥꯝ ꯋꯥꯔꯧ ꯌꯥꯗꯦ. ꯃꯌꯥꯝ ꯀꯣꯃꯦꯟꯒ ꯑꯝꯇ ꯎꯗ꯭ꯔꯦ ꯅꯦꯠꯁꯤꯅ. ꯃꯌꯥꯝ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ? ꯀꯣꯃꯦꯟꯒ ꯑꯝꯇ ꯎꯗ꯭ꯔꯦ ꯅꯦꯠ ꯌꯥꯗꯕꯅꯤꯅ. बीस मिनट और 10 मिनट बाकी आसे मैम लोसरानी ने ज़्यादा बिना मैं आई पाए केम नहीं तेरे को मैं वारों भी जाते हैं. ऐसा है. Usa. Obe. Obe. मैम के दो खंडे को मैं कहे में उला की ड्राइवर मैम सुनाओ.
ꯅꯨꯡꯉꯥꯏꯇꯦꯕ ꯀꯩꯝꯇ ꯎꯗꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯃꯨꯕꯤ
ꯊꯣꯛꯀꯅꯨ ꯊꯣꯛꯀꯅꯨ ꯃꯨꯕꯤ ꯉꯜꯂ Oh my god. Okay, mayam, good night. Bye bye. ꯌꯥꯝ ꯀꯣꯃꯦꯟꯁꯨ ꯀꯩꯝꯇ ꯎꯗ꯭ꯔꯦ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤꯗꯤ ꯁꯥꯏ ꯁꯨꯝ ꯃꯌꯥꯝ ꯁꯅꯥꯎ ꯍꯌꯦꯡ ꯎꯅꯁꯤ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ